ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯌꯨꯅꯤꯁꯟ ꯂꯥꯏꯈꯨꯔꯥꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯌꯨꯝ ꯑꯃꯒꯤ ꯃꯑꯣꯡ ꯍꯥꯏꯕꯁꯤ ꯇꯥꯏꯕꯪ ꯃꯤ ꯑꯃꯅ ꯈꯨꯔꯨ ꯀꯨꯟꯗꯨꯅ ꯁꯦꯝꯕꯤꯕ ꯃꯄꯨ ꯑꯃꯗꯤ ꯀꯣꯔꯧꯍꯟꯕ ꯃꯍꯥꯛꯄꯨ ꯈꯨꯔꯨꯝꯖꯕꯒꯤ ꯃꯑꯣꯡꯅꯤ ꯍꯥꯏꯅꯩ꯫ ꯑꯆꯦꯠꯄ ꯊꯥꯖꯅꯕ ꯀꯌꯥꯅ ꯌꯣꯝꯗꯨꯅ ꯂꯩꯔꯤꯕ ꯌꯨꯝ ꯑꯃ ꯑꯣꯏꯔꯤꯕ ꯆꯥꯎꯇꯣꯟꯒꯤ ꯏꯃꯨꯡꯒꯤ ꯌꯨꯝꯕꯥꯜ ꯑꯁꯤ ꯑꯣꯟꯊꯣꯛꯄꯒꯤ ꯃꯁꯛ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ꯫ ꯌꯦꯡꯂꯨꯕꯗ ꯀꯥꯡꯈꯣꯡ ꯆꯥꯏꯕꯒꯤ ꯋꯥꯔꯤꯅꯤ꯫ ꯃꯆꯥ ꯃꯁꯨ ꯌꯥꯝꯅ ꯌꯥꯝꯃꯤ꯫ ꯈꯪꯍꯧꯗꯦ ꯀꯗꯣꯝꯗꯒꯤ ꯍꯧꯔꯛꯈꯤꯕ ꯏꯔꯥꯡꯅꯣ ꯈꯪꯗꯦ꯫ ꯃꯄꯥ ꯃꯆꯥ ꯃꯈꯣꯏ ꯑꯅꯤꯗ ꯃꯈꯨꯠꯇ ꯊꯥꯡ ꯄꯥꯏꯗꯨꯅ ꯍꯦꯛꯇ ꯐꯟ ꯆꯣꯡꯊꯣꯛꯅꯔꯛꯏ꯫ ꯁꯨꯃꯥꯡ ꯑꯗꯨꯗ ꯆꯥꯎꯇꯣꯟꯒ ꯃꯆꯥꯅꯨꯄꯥ ꯑꯍꯨꯝ ꯁꯨꯕꯗꯨꯒ ꯍꯦꯛꯇ ꯍꯥꯠꯅꯔꯒꯤ ꯃꯇꯥꯒꯨꯝ ꯃꯨꯛꯅꯔꯛꯏ꯫ ꯂꯩꯃꯍꯜꯅ ꯄꯥꯈꯠꯅ ꯀꯣꯏꯔꯥꯎ ꯂꯥꯎꯏ꯫ ꯍꯩ ꯌꯥꯏꯃ, ꯍꯩ ꯇꯣꯟꯖꯥꯎ, ꯀꯔꯤꯅꯣ ꯍꯥꯏꯕꯅꯤ ꯅꯪꯅ ꯇꯧꯔꯤꯁꯦ? ꯊꯥꯡꯗꯣ ꯊꯥꯗꯣꯛꯑꯣ, ꯅꯄꯥꯁꯤ ꯌꯥꯜꯂꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ? ꯀꯔꯤꯅꯣ ꯍꯥꯏꯕꯅꯤ ꯅꯪꯕꯣ? ꯌꯥꯝꯅ ꯊꯨꯅ ꯊꯥꯗꯣꯛꯑꯣ꯫ ꯇꯣꯟꯖꯥꯎꯅ ꯃꯄꯥꯗ ꯈꯣꯟꯖꯦꯜ ꯌꯥꯛꯅ ꯍꯥꯏꯔꯤ꯫ ꯉꯁꯤꯃꯛ ꯍꯧꯖꯤꯛꯃꯛ ꯑꯩꯒꯤ ꯏꯪꯈꯣꯜ ꯁꯔꯨꯛ ꯄꯤꯒꯗꯕ, ꯍꯦꯛ ꯄꯤꯗ꯭ꯔꯕ ꯊꯥꯡꯁꯤꯅ ꯃꯇꯨꯞ ꯀꯛꯇꯨꯅ ꯍꯥꯠꯀꯗꯧꯅꯤ꯫ ꯆꯥꯎꯇꯣꯟꯁꯨ ꯃꯆꯥꯅꯨꯄꯥꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯍꯦꯟꯅ ꯁꯥꯎꯒꯠꯂꯤ꯫ ꯍꯩ, ꯅꯪꯕꯨ ꯄꯣꯛꯂꯤꯕ ꯅꯄꯥ ꯑꯩꯉꯣꯟꯗ ꯅꯪꯅ ꯑꯗꯨꯝꯅ ꯗꯞꯀ ꯇꯧꯕ ꯌꯥꯕ꯭ꯔꯥ? ꯅꯪꯅ ꯑꯗꯨꯝꯅ ꯍꯥꯏꯔꯒ ꯑꯩꯅ ꯍꯦꯛꯇ ꯀꯤꯔꯅꯁꯤꯔꯣ? ꯅꯪꯁꯤ ꯏꯆꯥꯅꯤ ꯍꯥꯏꯗꯨꯅ ꯑꯩꯅ ꯀꯩꯁꯨ ꯇꯧꯕꯤꯗꯕꯁꯤꯗ ꯍꯩ ꯃꯆꯣꯡ ꯄꯥꯛ ꯅꯥꯏꯕ ꯇꯝ꯫ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯗꯒꯤ ꯋꯥ ꯑꯅꯤꯔꯛ ꯁꯨꯅ ꯍꯜꯂꯨꯏ꯫ ꯏꯪꯈꯣꯜ ꯁꯔꯨꯛ ꯉꯁꯤꯃꯛ ꯄꯤꯒꯗꯧ꯫ ꯀꯔꯤꯒꯤ ꯏꯪꯈꯣꯜ ꯁꯔꯨꯛ? ꯀꯅꯥꯒꯤ ꯏꯪꯈꯣꯜ ꯁꯔꯨꯛ? ꯃꯗꯨꯒꯤ ꯃꯇꯝ ꯋꯥꯠꯂꯤ ꯍꯥꯏꯔꯤꯕꯁꯤ꯫ ꯃꯇꯝ ꯋꯥꯠꯄ ꯌꯥꯔꯣꯏ, ꯉꯁꯤꯃꯛ ꯄꯤꯒꯗꯧ꯫ ꯍꯟꯕ नाइदबा मचानुपागी वंगांग संगांग अदुदा लेमहलना साउनिंगना हे नंगना nganglibadu kari taage haina tabane yenge haina yengbani ko ngasi nangna horoklib lanse kanagumba amagi khuzin thorang haibasu nama haina chana khangbaza ibungo kanaroi haibasi tumina leho imana harisinadi aina aigi khulsu piyo haina haribasi thabanin sin na hayelim sini hoi madumakne madu natradi karigi oinia aigi wase kanamtana insilaktuna haibadi masi aigi pamad asumna puna sai khuyena leibasi ai pamde yengo nathakta nayamba ani masu isaw sawna leiriba makoina kari hai kari su hai yengo aduga nangni ta ho makoi su soidana hairakani ba isilinaw gi marakta khaibung tanadringai deima pabung gi magana yamna thuna chapchabulan thumdo yenna thokpiyo ima gi bungo nang sibu imana karamna ngangnarasige nang sia imana poksabani ko haujikti natu sakta si khudomi maton na tongdu leikrabani nama na pai khoina haibu wase nang kari su tadre natro imung dagi thaba phathoklatuna maningi wangang aduda manemda onsinduna hai hera ima nai khoibu adu yamna phatnu ubiri budu bu kari nasa na moi khoina haijei wafam sibu kayamuk yamna kairagi he kai haibanat matang matam sa de haiwan nanaw nupa amaga nasanupi amaga su pakhang leisabi oidru lei makhoi gi taba mafam ama khangdriba makai nakhoi kanamta tongana sabiya nakhoi na tongana sage hairasu aina pizar is imagi dudi khanaba hauba natro akhoi sojikti yum ama panba haibado panba yar karigi khunu mokhong na samlauduna dum leikhidoi ngasai digi nakubu ka napuroibu ka na thangten painaduna yana na hotnariba sidi nana duna tana imungda tasinduna leinya aduga ina nangi maramdu wa khara nganglubagineba ha nang thulaise natro ho kusi mina gi maramda wa nganglaga tumina tadu laisingdaba thabado aigi natrabado bema kanaroi he thakha khara nayu tonjauna mamada ima gi wa koi sukri nasai na haribase ngasima ayemak tausi haibani yaima madu yar nanaw nupasia haujik nupi sielura duna leiribani nasa nupi sisu mina mamau oizarage haiduna mangol karak lamlaba seirak sida nakhoi gi tongana sabagi wafam do taba ai sangde madu ta naba na kong pandeba hai mawa na pure bisi pusinko pusiloi kari pusindoi ba ngasi gi numita chap jana wa mangang nagadaba chap chabi langlen su yum tamna sanglakpani mangol da oiramli matawaduda sangsinduna mapana makuda pariba thangadubu launnabu hotnai kaina pabu khoina torisibo minu khraga kaina haina khidoise se thangsi piro ai thamjilogeba hairaga
ꯃꯄꯥꯗꯒꯤ ꯊꯥꯡꯗꯨ ꯂꯧꯊꯣꯛꯇꯨꯅ ꯏꯃꯨꯡꯗ ꯄꯨꯁꯤꯟꯈ꯭ꯔꯦ꯫ ꯆꯥꯎꯇꯣꯟ ꯁꯣꯔ ꯑꯁꯥꯡꯕ ꯑꯃꯨꯛ ꯍꯣꯟꯗꯣꯛꯇꯨꯅ ꯌꯥꯔꯔꯣꯏ, ꯏꯃꯨꯡꯁꯤꯒꯤ ꯌꯨꯝꯕꯥꯜꯁꯦ ꯁꯨꯡꯌꯥ ꯌꯥꯔꯔꯣꯏ꯫ ꯑꯃꯅ ꯉꯥꯡꯕ ꯋꯥ ꯑꯃꯅ ꯇꯥꯟꯅꯗ꯭ꯔꯦ, ꯃꯥꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯗꯨꯗ ꯇꯧꯅꯗꯨꯅ ꯂꯩꯔꯤ꯫ ꯃꯈꯣꯏ ꯄꯥꯕꯣ, ꯀꯥꯡꯈꯣꯡ ꯆꯥꯏꯕ ꯌꯨꯝꯕꯥꯜ ꯍꯥꯏꯕꯗꯣ ꯑꯣꯏꯔꯦ, ꯁꯦꯝꯗꯣꯛꯄ ꯂꯨꯗꯧꯔꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯨꯠꯇꯨꯅ ꯃꯀꯣꯛꯇ ꯄꯥꯏꯗꯨꯅ ꯃꯅꯤꯡ ꯑꯗꯣꯝꯗ ꯆꯪꯈꯤꯒꯦ ꯇꯧꯏ꯫ ꯃꯗꯨꯗ ꯇꯣꯟꯖꯥꯎꯅ ꯀꯗꯣꯝꯗꯅꯣ ꯄꯥꯕꯨꯡ, ꯋꯥꯁꯤ ꯂꯩꯈꯩ ꯇꯥꯗ꯭ꯔꯤ, ꯆꯠꯈꯤꯕ ꯌꯥꯔꯣꯏ, ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯆꯞ ꯆꯥꯅ ꯋꯥ ꯉꯥꯡꯅꯒꯗꯕꯅꯤ꯫ ꯑꯗꯨꯃꯛ ꯆꯥꯎꯇꯣꯟ ꯃꯅꯤꯡꯂꯣꯝꯗ ꯆꯠꯈ꯭ꯔꯦ꯫ ꯊꯕꯥꯅ ꯍꯥꯏꯔꯛꯏ, ꯌꯦꯡꯉꯨꯅꯤ ꯃꯇꯧꯁꯤ, ꯃꯈꯣꯏꯇ ꯌꯥꯏ, ꯄꯥꯕꯨꯡꯒꯤ ꯃꯇꯧꯁꯤ ꯑꯩꯈꯣꯏꯕꯨ ꯎꯁꯤꯠꯇꯕꯅꯤꯗ, ꯇꯧꯒꯦ ꯌꯥꯎꯅ ꯇꯧꯔꯤꯅꯦꯕ, ꯃꯅꯥꯒ ꯇꯥꯁꯤꯟꯅꯗꯅ ꯍꯦꯛꯇ ꯆꯠꯈꯤ ꯍꯥꯏꯕ꯫ ꯏꯃꯨꯡꯗꯒꯤ ꯍꯦꯝꯕ ꯏꯪꯅ ꯇꯞꯅ ꯊꯣꯛꯂꯛꯏ, ꯑꯗꯨꯒ ꯃꯌꯥꯝꯕꯗ ꯌꯦꯡꯗꯨꯅ ꯇꯌꯥꯏ, ꯏꯃꯨꯡꯁꯤ ꯍꯧꯖꯤꯛ ꯃꯊꯥ ꯌꯥꯝꯅ ꯁꯥꯔꯤꯕꯅꯤ, ꯄꯥꯕꯨꯡꯁꯤ ꯀꯣꯛꯆꯥꯎꯕꯤ ꯀꯥꯔꯤꯕꯅꯤ, ꯃꯁꯤꯕꯨ ꯇꯌꯥꯏꯕꯨ ꯈꯪꯕꯤꯗ꯭ꯔꯕꯣ? ꯏꯃꯨꯡꯁꯤꯒꯤ ꯃꯊꯥ ꯁꯥꯕꯒ ꯑꯩꯈꯣꯏꯅ ꯇꯣꯉꯥꯟ ꯆꯥꯕ ꯀꯔꯤ ꯃꯔꯤ ꯂꯩꯅꯒꯦ? ꯀꯩꯅꯣ, ꯇꯌꯥꯏꯁꯤꯕꯨ ꯌꯨꯝꯒꯤ ꯃꯤ ꯅꯠꯇ꯭ꯔꯕꯣ? ꯍꯦ ꯑꯉꯥꯡ, ꯀꯩꯅꯣ ꯅꯪꯅ ꯉꯥꯡꯉꯤꯗꯣ? ꯇꯣꯉꯥꯟꯅ ꯆꯥꯔꯒꯅ ꯀꯗꯥꯏ ꯆꯥꯗꯣꯏꯕ? ꯇꯣꯉꯥꯟꯅ ꯌꯨꯝ ꯁꯥꯕꯁꯨ ꯅꯠꯇ꯭ꯔꯤ꯫ ꯊꯕꯥꯅ ꯍꯣꯏ ꯏꯕꯨꯡꯉꯣ, ꯅꯊꯧ ꯅꯠꯇꯅ ꯅꯊꯧ ꯌꯥꯝꯅ ꯁꯥꯔꯛꯀꯅꯨꯗ, ꯑꯉꯥꯡ ꯑꯃ ꯑꯣꯏꯕꯒꯤ ꯄꯪꯂꯩ ꯃꯔꯩꯌꯣ, ꯑꯉꯥꯡ ꯑꯃꯒꯤ ꯄꯪꯂꯩ ꯃꯔꯩꯗꯕꯗꯒꯤꯅꯤ ꯉꯁꯤ ꯏꯃꯨꯡꯁꯤꯅ ꯃꯊꯥ ꯁꯥꯔꯤꯕꯁꯤ, ꯅꯍꯥꯛ ꯊꯛꯀꯤꯅꯤ ꯈꯪ꯫ 이때임나 로이나 ꯈꯪꯉꯣꯅꯦ, 이때임마 ꯒꯨꯝꯕꯤꯒꯤ ꯄꯨꯛꯆꯦꯜ ꯆꯦꯟꯕ ꯅꯨꯄꯤ ꯉꯥꯛꯇ ꯉꯥꯏꯗꯅ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯉꯁꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯑꯩꯅ ꯀꯩꯗꯧꯔꯕ? ꯑꯩꯒꯤ ꯄꯨꯛꯆꯦꯜꯅ ꯀꯩꯗꯧꯔꯕ? ꯍꯥꯏꯌꯨ ꯍꯥꯏꯌꯨ, ꯑꯩꯒꯤ ꯄꯨꯛꯆꯦꯜꯅ ꯀꯩꯗꯧꯔꯒꯦꯕ? ꯀꯩꯁꯨ ꯇꯧꯗꯦ, ꯌꯥꯝꯅ ꯐꯩ ꯍꯥꯏꯕ꯫ ꯊꯕꯥꯁꯨ ꯁꯥꯎꯅꯤꯡꯅ ꯍꯥꯏ, ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯅꯨꯄꯤ ꯃꯁꯤꯡꯈꯩ ꯆꯦꯜꯂꯨꯔꯦ, ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯅꯨꯄꯤ ꯃꯌꯨꯝꯅ ꯏꯖꯠ ꯗꯥꯕꯤ ꯄꯤꯗꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯁꯦꯜ ꯇꯥꯜꯂꯤꯕ꯫ ꯍꯣꯏ ꯏꯕꯨꯡꯉꯣ, ꯅꯁꯥꯅ ꯇꯧꯖꯕꯅ ꯅꯁꯥꯅ ꯐꯪꯕꯅꯦ, ꯅꯈꯣꯏꯒꯤ ꯑꯗꯨꯒꯨꯝꯕꯗꯨꯗ ꯑꯩꯈꯣꯏꯅꯅꯦ ꯀꯣꯛ ꯁꯥꯕꯤꯕ ꯌꯥꯎꯒꯗꯕ ꯅꯠꯇꯦ꯫ ꯇꯣꯟꯖꯥꯎꯅ ꯃꯅꯥꯎ ꯅꯨꯄꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯅꯀꯣꯛ ꯅꯨꯡ ꯄꯥꯜꯂꯤꯕꯗꯣ ꯀꯔꯤꯁꯨ ꯀꯥꯟꯅꯗꯦ, ꯅꯪꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯁꯦ ꯀꯣꯛ ꯆꯥꯟꯕꯅꯤ, ꯃꯁꯤ ꯑꯩ ꯌꯥꯎꯏ, ꯑꯩꯒꯤꯗꯤ ꯑꯩꯅ ꯍꯥꯏꯈ꯭ꯔꯤꯕꯗꯨ ꯑꯔꯦꯞꯄꯅꯤ꯫ ꯂꯩꯃꯍꯜꯅ ꯍꯥꯏ, ꯐꯔꯕꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯃꯍꯥꯛꯁꯦ ꯅꯅꯥꯎ ꯅꯨꯄꯥꯅꯤꯅꯦ, ꯃꯆꯤꯟ ꯃꯅꯥꯎ ꯏ ꯃꯔꯤ ꯍꯥꯏꯅ ꯂꯩꯅꯔꯤꯕꯁꯦ ꯈꯨꯗꯣꯡꯊꯤꯕ ꯑꯃ ꯇꯥꯔꯛꯄ ꯃꯇꯝꯗ ꯄꯨꯟꯅ ꯃꯥꯌꯣꯛ ꯌꯥꯃꯤꯟꯅꯒꯗꯕꯅꯤꯅꯦ꯫ ꯊꯕꯥꯅ ꯁꯥꯎꯅ ꯍꯣ, ꯉꯝꯂꯣꯏ ꯍꯥꯏꯕ, ꯅꯨꯄꯤ ꯃꯌꯨꯝꯅ ꯂꯨꯄꯥ 10,000 ꯄꯤꯌꯨ ꯍꯥꯏꯔꯛꯄꯗꯨꯗ ꯑꯩꯈꯣꯏꯅ ꯄꯤꯊꯣꯛꯎꯁꯤꯅꯤꯅꯦ, ꯅꯪꯅ ꯇꯧꯖꯕꯅꯤ, ꯉꯝꯅꯕ ꯍꯣꯠꯅꯖꯈꯣ꯫ ꯑꯣꯟꯊꯣꯛꯄꯅꯤꯗꯀꯣ ꯅꯈꯣꯏꯁꯦ, ꯌꯥꯔꯦ, ꯉꯥꯡꯅꯔꯅ ꯑꯗꯨꯋꯥꯏꯗ ꯂꯦꯞꯂꯣ, ꯈꯣꯡꯒꯨꯜ ꯇꯥꯅ ꯋꯥ ꯉꯥꯡꯅꯕ ꯌꯥꯕ ꯃꯤ ꯑꯃꯇ ꯂꯩꯇꯦ ꯏꯃꯨꯡꯁꯤꯗ꯫ ꯊꯕꯥꯅ ꯃꯉꯛꯇꯨ ꯐꯦꯠ ꯍꯥꯏꯔꯒ ꯍꯣ, ꯈꯣꯡꯒꯨꯜ ꯇꯥꯕꯤ ꯏꯃꯥ, ꯅꯆꯥ ꯄꯣꯛꯅꯤ ꯈꯪꯂꯗꯤ ꯅꯆꯥ ꯌꯦꯡꯈꯣꯜ ꯁꯔꯨꯛꯁꯨꯅꯦ ꯂꯩꯈꯥꯏ ꯇꯥꯕꯤꯌꯨ, ꯑꯁꯨꯝꯅ ꯁꯨꯝ ꯑꯩꯈꯣꯏ ꯄꯨꯟꯅ ꯂꯩꯕꯗꯤ ꯉꯝꯂꯣꯏ ꯍꯥꯏꯔꯒ ꯆꯪꯒꯦ ꯇꯧꯏ꯫ ꯃꯁꯤꯗ ꯏꯃꯨꯡꯗꯒꯤ ꯌꯨꯝ ꯑꯗꯨꯒꯤ ꯃꯧ ꯑꯍꯜ ꯑꯣꯏꯅ ꯂꯩꯔꯤꯕ ꯑꯌꯤꯡꯕꯤꯗꯨ ꯊꯣꯛꯂꯛꯇꯨꯅ ꯍꯥꯏꯔꯛꯏ, ꯀꯣꯛꯅꯒ ꯂꯨꯗꯕꯒꯤ ꯍꯥꯒꯠꯆꯕꯅꯤ, ꯑꯩꯈꯣꯏ ꯌꯨꯝꯒꯤ ꯆꯥꯛꯅ ꯀꯅꯥ ꯊꯣꯡꯗꯧꯔꯤꯒꯦ? ꯏꯅꯥꯎ ꯌꯥꯏꯃ, ꯅꯪꯂꯥ ꯆꯥꯛ ꯊꯣꯡꯗꯣꯏꯁꯦ? ꯍꯦ, ꯆꯥꯛ ꯊꯣꯡꯗꯣꯏꯗꯤ ꯆꯤꯡꯍꯤ ꯂꯧꯍꯧꯀꯣ, ꯑꯩ ꯉꯁꯤꯗꯤ ꯆꯤꯡꯍꯤ ꯂꯨꯒꯦ, ꯊꯕꯛꯁꯨ ꯆꯠꯀꯗꯕ ꯂꯩ꯫ ꯋꯥꯇꯥꯁꯤꯗ ꯊꯕꯥꯗꯨ ꯁꯥꯎꯔꯤꯉꯩ ꯃꯊꯛ ꯑꯗꯨꯗ ꯍꯦꯟꯅ ꯁꯥꯎꯅꯤꯡꯈ꯭ꯔꯦ꯫ ꯍꯦꯔꯥ, ꯑꯩꯁꯤꯕꯨ ꯌꯨꯝꯁꯤꯒꯤ ꯆꯥꯛ ꯊꯣꯡꯅꯕ ꯃꯤꯅꯥꯏꯔꯣ? ꯀꯩ ꯑꯣꯏꯅ ꯎꯔꯒꯦ ꯑꯩꯕꯣ? ꯍꯦ, ꯆꯨꯝꯅ ꯍꯥꯏꯕꯅꯤꯅꯦ, ꯃꯁꯤꯗ ꯀꯔꯤ ꯀꯥꯏꯒꯦ? ꯍꯣ, ꯀꯥꯏ, ꯀꯌꯥꯝ ꯀꯥꯏ, ꯈꯣꯏꯗꯧ ꯁꯥꯎꯅꯤꯡꯂꯒ ꯂꯩꯕꯅꯤ꯫ ꯍꯦ ꯑꯉꯥꯡ, ꯅꯆꯤꯜ ꯀꯥꯏꯗꯣ ꯄꯥꯈꯨꯝ ꯈꯨꯝꯃꯛꯀꯅꯨ, ꯑꯩꯈꯣꯏ ꯑꯇꯩꯗ ꯄꯪꯌꯥ ꯌꯥꯔꯁꯨꯅꯦ ꯑꯩꯉꯣꯟꯗꯗꯤ ꯌꯥꯔꯣꯏ꯫ ꯏꯁ, ꯀꯤꯖꯩꯀꯣ, ꯅꯁꯥ ꯅꯎ ꯈꯔ ꯆꯥꯎ ꯁꯥꯡꯉꯦ ꯍꯥꯏꯗꯨꯅ ꯑꯩꯅ ꯀꯤꯕꯤꯗꯧ ꯃꯥꯟꯕ꯭ꯔꯣ? ꯍꯦ, ꯌꯥꯝꯅ ꯍꯧꯅꯨ, ꯑꯩ ꯃꯤꯒ ꯈꯠꯅꯕ ꯇꯜꯂꯤꯀꯣ꯫ ꯂꯩꯃꯍꯜꯅ ꯃꯧꯁꯤꯡ ꯅꯊꯧ ꯇꯧꯅꯔꯨ, ꯌꯥꯔꯦ, ꯏꯃꯨꯡꯗ ꯂꯣꯏꯅ ꯆꯪꯈ꯭ꯔꯣ ꯌꯥꯔꯦ꯫ ꯊꯕꯥꯅ ꯃꯤꯠꯁꯤ ꯑꯣꯟꯊꯣꯛꯅ ꯅꯥꯗꯧꯔꯤꯗꯀꯣ ꯍꯥꯏꯔꯝꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯑꯌꯤꯡꯕꯤ ꯃꯈꯨꯠ ꯈꯨꯖꯤꯟꯗꯨꯅ ꯃꯀꯣꯛꯇꯨꯗ ꯍꯣꯠꯇꯨꯅ ꯍꯦꯝꯕꯗ ꯍꯥꯏ, ꯍꯦꯝꯕ, ꯅꯈꯣꯏ ꯇꯥꯆꯧꯗꯤ ꯀꯗꯣꯝ ꯆꯠꯈ꯭ꯔꯦ? ꯃꯥ ꯂꯧꯕꯨꯛꯇ ꯆꯠꯈꯤ꯫ ꯀꯩꯗꯧꯕꯩꯅꯣ ꯃꯥꯅ ꯂꯧꯕꯨꯛ ꯆꯠꯂꯤꯕꯣ? ꯅꯣꯏ ꯑꯁꯨꯛ ꯌꯥꯝ ꯂꯩꯕꯅ ꯐꯝꯖꯥ ꯆꯥꯔꯒ ꯂꯩꯔꯒ? ꯍꯤꯔꯦ ꯏꯇꯩꯃꯒꯤ ꯋꯥꯗꯨꯗꯤ ꯈꯔ ꯍꯦꯟꯃꯟꯗ꯭ꯔꯣ? ꯍꯦꯟꯕ ꯍꯥꯏꯗꯤ ꯀꯩꯅꯣ? ꯆꯨꯝꯗ꯭ꯔꯣ ꯑꯩꯅ ꯍꯥꯏꯔꯤꯁꯦ? ꯑꯩꯈꯣꯏꯕꯨ ꯊꯕꯛ ꯑꯝꯇ ꯁꯨꯗ꯭ꯔꯕ꯭ꯔꯅꯦ? ꯑꯣ, ꯁꯨꯏ, ꯌꯥꯝꯅ ꯁꯨꯏ, ꯏꯅꯥꯎꯗꯤ ꯊꯕꯛ ꯐꯕꯅꯤ꯫ ꯑꯗꯨꯒꯅꯦ, ꯍꯟꯗꯛ ꯅꯪꯒꯤ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯄꯥꯕꯨꯡꯅ ꯅꯣꯏ ꯇꯥꯆꯧꯗ ꯁꯦꯜꯒꯤ ꯋꯥ ꯈꯔ ꯄꯟꯕ ꯃꯥꯜꯂꯤ, ꯃꯗꯨꯒꯤ ꯋꯥꯗꯣ ꯑꯅꯤꯔꯛ ꯁꯨꯅ ꯑꯩꯈꯣꯏꯗ ꯍꯥꯏꯔꯛꯇꯕꯅ ꯐꯅꯤꯀꯣ, ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯄꯗ ꯑꯐꯕꯈꯛ ꯑꯣꯏꯔꯣꯏ꯫ ꯍꯦꯟꯕꯅ ꯃꯆꯤꯜꯗꯨ ꯈꯨꯝꯒꯦ ꯍꯥꯏꯅ ꯍꯦꯛ ꯇꯧꯕꯒ ꯂꯩꯃꯍꯜꯅ ꯑꯣꯏꯅ ꯁꯠ ꯍꯥꯏ, ꯃꯆꯤꯜ ꯃꯅꯥꯎꯅꯤ, ꯇꯥꯟꯅꯗꯕ ꯌꯥꯔꯤꯕ꯭ꯔꯥ? ꯑꯣ, ꯑꯐ ꯅꯨꯡꯉꯥꯏꯒꯤ ꯋꯥꯐꯝꯗ ꯇꯥꯟꯅꯕ ꯑꯣꯏꯔꯗꯤ ꯑꯩꯁꯨ ꯀꯔꯤꯁꯨ ꯍꯥꯏꯔꯣꯏꯅ, ꯃꯤꯒꯤ ꯅꯨꯄꯤꯗꯨ ꯐꯥꯗꯨꯅ ꯆꯦꯜꯂꯨꯔꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯁꯥꯔꯦ? ꯃꯁꯥꯅ ꯏꯖꯠ ꯗꯥꯕꯤ ꯇꯥꯜꯂꯛꯄ ꯇꯥꯕꯅꯤ, ꯍꯧꯖꯤꯛ ꯃꯇꯝꯒꯤ ꯅꯨꯄꯤꯒꯤ ꯄꯨꯛꯆꯦꯜ ꯈꯪꯗꯅ ꯅꯨꯄꯤ ꯐꯥꯔꯨꯔꯗꯤ ꯑꯗꯨꯅꯤ꯫ ꯑꯩꯗꯤ ꯍꯥꯏꯖꯔꯤꯁꯤꯅꯤꯀꯣ, ꯋꯥꯐꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏ ꯏꯇꯩ ꯏꯅꯥꯎ ꯑꯅꯤꯗ ꯃꯊꯥ ꯈꯛ ꯁꯥꯍꯟꯕꯤꯔꯛꯀꯅꯨ꯫ ꯃꯗꯨꯕꯨ ꯀꯔꯝꯕ ꯄꯨꯛꯆꯦꯜꯅꯣꯅꯦꯍꯦ? ꯈꯔꯗꯤ ꯃꯐꯗꯣꯛꯎ, ꯈꯪꯗ꯭ꯔꯦ ꯍꯧꯖꯤꯛ ꯃꯇꯝꯒꯤ ꯃꯧꯁꯤꯡꯁꯦ, ꯐꯠꯇꯦ ꯍꯥꯏꯒꯦꯔꯥ ꯐꯩ ꯍꯥꯏꯒꯦꯔꯥ ꯍꯥꯏꯅꯤꯡꯕ ꯍꯥꯏꯖꯧ, ꯑꯩꯒꯤ ꯋꯥꯗꯤ ꯑꯩꯈꯣꯏꯗꯗꯤ ꯀꯣꯛ ꯁꯥꯕ ꯌꯥꯎꯍꯟꯕꯤꯔꯛꯀꯅꯨ ꯁꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯃꯥꯁꯨ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯂꯩꯃꯍꯜ ꯃꯊꯥ ꯁꯥꯏ,
ꯄꯨꯟꯁꯤꯒꯤ ꯃꯇꯥꯡꯗ ꯍꯥꯟꯅ ꯃꯊꯥ ꯁꯥꯔꯤꯉꯩ ꯇꯥꯂꯛ ꯑꯗꯨꯗ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕ ꯁꯤꯟꯅꯃꯨꯛ ꯅꯨꯄꯤ ꯑꯃ ꯆꯦꯜꯂꯨꯕ, ꯅꯨꯄꯤ ꯃꯌꯨꯝꯅ ꯏꯖꯠ ꯗꯥꯕꯤ ꯇꯥꯜꯂꯛꯄ, ꯈꯔꯒ ꯂꯥꯏꯔ ꯅꯪꯅ ꯂꯩꯕꯅꯤ꯫ ꯋꯥꯈꯜꯗꯨ ꯑꯣꯟꯊꯣꯛꯅ ꯋꯥꯔꯤ ꯂꯩꯃꯍꯜꯅ꯫ ꯈꯪꯗ꯭ꯔꯦ, ꯀꯔꯤꯅꯣ ꯑꯩꯅ ꯍꯧꯖꯤꯛ ꯇꯧꯗꯣꯏꯁꯦ, ꯑꯩ ꯈꯪꯗ꯭ꯔꯦ ꯍꯥꯏꯔꯒ ꯙꯥꯔꯤꯗ ꯇꯞꯅ ꯐꯝꯊꯈ꯭ꯔꯦ ꯍꯦꯝꯕ꯫ ꯃꯃꯥꯒꯤ ꯃꯇꯧꯗꯨ ꯈꯪꯏ, ꯄꯨꯝꯅꯃꯛꯁꯦ ꯃꯍꯥꯛ ꯊꯛꯅꯤ, ꯑꯗꯨꯅ ꯃꯍꯥꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯗ꯭ꯔꯦ꯫ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯐꯝꯊꯔꯒ ꯇꯞꯅ ꯍꯥꯏ, ꯏꯃꯥ, ꯍꯧꯖꯤꯛ ꯅꯆꯥ ꯑꯩꯅ ꯇꯧꯒꯗꯕꯁꯤꯕꯨ ꯀꯔꯤꯅꯣ? ꯏꯕꯨꯡꯉꯣ, ꯑꯁꯨꯝꯅ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕꯗꯤ ꯑꯩ ꯈꯜꯂꯨꯗꯦ, ꯑꯗꯨꯕꯨ ꯏꯃꯥ ꯂꯩꯔꯤꯁꯤꯗꯤ ꯅꯪꯒꯤꯅꯦ ꯊꯕꯛ ꯁꯨꯕ ꯑꯗꯨꯗ ꯂꯦꯞꯀꯅꯨ꯫ ꯑꯗꯨꯒꯅꯤ ꯏꯕꯨꯡꯉꯣ, ꯅꯨꯄꯤ ꯍꯥꯏꯕꯁꯤ ꯄꯨꯛꯆꯦꯜ ꯑꯃ ꯇꯧꯕꯅꯤ, ꯅꯨꯄꯤꯃꯨꯛ ꯉꯝꯕꯁꯨ ꯂꯩꯇꯕꯅꯤ꯫ ꯅꯨꯄꯤ ꯑꯉꯥꯡ ꯂꯣꯏꯅꯕꯗ ꯍꯩꯅ ꯁꯤꯡꯅ ꯂꯣꯏꯅꯧ, ꯀꯔꯤꯁꯨ ꯅꯠꯇꯕꯗ ꯍꯦꯛ ꯏꯁꯥꯕꯨ ꯑꯋꯥꯐꯝꯗ ꯇꯥꯏꯗ꯫ ꯃꯈꯣꯏꯅ ꯊꯥꯔꯛꯄ ꯃꯇꯝꯗꯨꯗꯤ ꯍꯌꯦꯡ ꯐꯥꯎꯕꯅꯤ, ꯃꯈꯣꯏꯅ ꯍꯥꯏꯕ ꯁꯦꯟꯐꯝ ꯑꯗꯨꯃꯗꯤ ꯁꯨꯕ ꯉꯝꯗ꯭ꯔꯤ, ꯀꯃꯥꯏ ꯇꯧꯅꯤ ꯏꯃꯥ? ꯂꯩꯇ꯭ꯔꯤꯕꯅꯤꯅ ꯍꯥꯏꯅꯕ ꯇꯥꯔꯦꯗꯅ꯫ ꯏꯃꯨꯡꯗꯒꯤ ꯂꯥꯡꯂꯦꯟꯅ ꯊꯣꯛꯂꯛꯇꯨꯅ ꯍꯥꯏꯔꯦ, ꯆꯥꯛꯀꯤ ꯐꯤꯕꯝꯁꯦ ꯑꯣꯏꯔꯣꯏꯗꯧꯔꯤ ꯏꯃꯥ, ꯑꯩ ꯑꯗꯨꯝ ꯊꯣꯡꯂꯒꯦ꯫ ꯀꯅꯥ ꯀꯅꯥꯅ ꯑꯌꯨꯛꯀꯤ ꯆꯥꯛꯁꯦ ꯆꯥꯅꯈꯤꯗꯣꯏꯖꯥꯠꯅꯣ? ꯍꯩ, ꯊꯣꯡꯐꯝ ꯊꯣꯛꯄꯗꯣ ꯑꯗꯨꯝ ꯊꯣꯡꯉꯨ, ꯆꯥꯅꯤꯡꯕ ꯃꯤꯈꯩ ꯃꯔꯩ ꯆꯪꯂꯒ ꯆꯠꯅꯤ꯫ ꯑꯩꯈꯣꯏ ꯏꯃꯨꯡꯁꯦ ꯀꯩꯅꯣꯝ ꯇꯧꯔꯦ ꯏꯃꯥ, ꯃꯤꯒꯤ ꯃꯃꯥꯡꯗꯁꯨ ꯌꯥꯝꯅ ꯏꯀꯥꯏꯖꯩ꯫ ꯌꯨꯝꯕꯥꯜꯁꯦ ꯁꯦꯝꯗꯣꯛꯇꯕ ꯌꯥꯔꯣꯏꯀꯣ? ꯑꯋꯣꯛ ꯑꯄꯥ ꯁꯥꯔꯅꯨ, ꯅꯊꯧ ꯇꯧꯔꯁꯨ ꯆꯠꯂꯣ꯫ ꯅꯥꯇꯩ ꯆꯥꯗ꯭ꯔꯤꯁꯦ ꯏꯃꯥ ꯅꯉꯣꯟꯗꯒꯤ ꯍꯧꯔꯒꯅꯤ ꯍꯥꯏꯔꯝꯂꯒ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯤ ꯂꯩꯃꯍꯜꯅ꯫ ꯑꯣ, ꯅꯥꯇꯩ ꯆꯥꯗꯕ ꯅꯃꯥ ꯑꯩꯅꯅꯦ ꯅꯈꯣꯏ ꯃꯌꯥꯝꯕꯨ ꯆꯥꯎꯅꯕ ꯊꯥꯛꯂꯛꯂꯤꯕꯁꯦ꯫ ꯅꯈꯣꯏ ꯃꯌꯥꯝꯁꯦ ꯅꯃꯥ ꯑꯩꯅ ꯄꯣꯛꯄ ꯀꯥꯟꯗꯗꯤ ꯌꯥꯝꯅ ꯐꯅ ꯄꯣꯛꯈꯤꯕꯅꯤ, ꯑꯗꯨꯕꯨ ꯂꯣꯏꯔꯦ, ꯍꯧꯖꯤꯛꯇꯤ ꯄꯨꯝꯂꯣꯏ ꯂꯣꯏꯔꯦ꯫ ꯂꯣꯏꯔꯦ ꯍꯌꯦꯡꯗꯤ ꯂꯣꯏꯔꯦꯕ, ꯀꯔꯤꯅꯣ ꯍꯥꯏꯕꯅꯤ ꯁꯤꯕꯨ? ꯑꯩ ꯁꯤꯅꯤꯡꯕ ꯑꯃ ꯌꯥꯎꯕꯖꯥꯠꯅꯤ ꯑꯩ꯫ ꯍꯦꯝꯕꯅ ꯇꯞꯅ, ꯏꯃꯥ, ꯑꯩꯁꯨ ꯊꯕꯛꯀꯤ ꯃꯔꯣꯜ ꯑꯃꯨꯛꯇ ꯍꯪꯅꯔꯨꯈꯤꯒꯦ꯫ ꯍꯣꯏ꯫ ꯍꯦꯝꯕ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯈ꯭ꯔꯦ ꯂꯩꯃꯍꯜ꯫ ꯃꯆꯥ ꯄꯨꯟꯅ 5ꯅꯤ, ꯅꯨꯄꯥ 4, ꯅꯨꯄꯤ 1꯫ ꯃꯆꯥꯅꯨꯄꯥ 3 ꯑꯃꯗꯤ ꯅꯨꯄꯤ ꯊꯤꯔꯤ꯫ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯀꯌꯥ ꯑꯃꯁꯨ ꯏꯃꯨꯡ ꯑꯗꯨꯗ ꯊꯣꯛꯈ꯭ꯔꯦ꯫ ꯑꯋꯥꯕ ꯀꯌꯥ ꯃꯥꯌꯣꯛꯅꯗꯨꯅ ꯂꯦꯜꯂꯛꯂꯕꯅꯤ ꯃꯈꯣꯏ꯫ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯌꯨꯝꯕꯥꯟꯕꯒꯤ ꯃꯑꯣꯡꯁꯨ ꯅꯥꯇꯩ ꯆꯥꯔꯛꯇꯦ꯫ ꯃꯥꯅ ꯑꯅꯤꯡꯕ ꯑꯄꯥꯝꯕꯗꯨꯗꯅꯤ ꯇꯧꯅꯔꯤꯕ꯫ ꯑꯃꯅ ꯍꯦꯛ ꯋꯥ ꯉꯥꯡꯂꯨꯕꯗ ꯑꯃꯅ ꯍꯦꯛꯇ ꯌꯦꯜꯂꯛꯏ꯫ ꯌꯦꯠꯄꯨ ꯌꯦꯠꯅꯔꯛꯂꯕ ꯈꯣꯜ ꯋꯥꯡꯈꯠꯅꯔꯛꯏ꯫ ꯑꯗꯨꯗꯒꯤ ꯑꯗꯨꯝ ꯈꯠꯅꯕꯒꯤ ꯐꯤꯕꯝꯗ ꯂꯥꯛꯏ꯫ ꯇꯥꯟꯖꯥꯗꯨꯗ ꯃꯃꯧ ꯅꯨꯄꯤ 2 ꯁꯨꯕꯤꯗꯨ ꯐꯤꯌꯣꯝ ꯑꯃꯒ ꯃꯄꯥꯟꯗ ꯐꯠ ꯊꯣꯛꯂꯛꯏ, ꯑꯗꯨꯒ ꯁꯧꯔꯥꯡꯅꯅ ꯍꯥꯏꯔꯛꯏ, ꯑꯁꯤꯒꯨꯝꯕ ꯌꯨꯝꯁꯤꯗ ꯑꯩ ꯂꯩꯕ ꯍꯧꯅꯗꯦ꯫ ꯏꯃꯥ, ꯑꯩ ꯆꯠꯈ꯭ꯔꯒꯦ, ꯏꯄꯥꯝꯗ ꯑꯣꯏꯅ ꯂꯩꯔꯨꯔꯒꯦ꯫ ꯋꯥꯍꯩ ꯑꯁꯤꯗ ꯂꯩꯃꯍꯜ ꯃꯃꯥꯏ ꯁꯠ ꯂꯩꯊꯣꯛꯏ꯫ ꯃꯃꯧ ꯅꯨꯄꯤꯒꯤ ꯋꯥꯐꯝ ꯑꯗꯨꯗ, ꯍꯩ, ꯀꯔꯤꯅꯣ ꯅꯪꯅ ꯑꯃꯨꯛ ꯉꯥꯡꯂꯤꯕꯗꯨꯅ? ꯏꯃꯥ, ꯅꯆꯥꯅꯨꯄꯥꯁꯤ ꯌꯥꯝꯅ ꯐꯠꯇꯦ, ꯑꯩꯅ ꯍꯥꯏꯖꯕ ꯌꯥꯃꯈꯩ ꯍꯩꯖꯔꯦꯗꯅ꯫ ꯅꯨꯄꯤ ꯋꯥꯅꯤ ꯍꯥꯏꯗꯨꯅ ꯇꯥꯕꯤꯗꯕ, ꯑꯩꯒꯤ ꯀꯔꯤꯁꯨ ꯈꯟꯕꯤꯗꯕ, ꯃꯥꯅ ꯑꯄꯥꯝꯕ ꯇꯧꯕ, ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯅꯨꯄꯤ ꯑꯇꯣꯞꯄ ꯑꯃ ꯀꯣꯏꯗꯨꯅ ꯂꯩꯕ꯫ ꯃꯥꯒꯤ ꯃꯇꯧꯁꯦ ꯑꯩ ꯇꯁꯦꯡꯅ ꯈꯥꯡꯕ ꯉꯝꯗꯦ꯫ ꯑꯍꯤꯡ ꯀꯌꯥ ꯁꯨꯔꯦ ꯃꯥꯅ ꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯇ꯭ꯔꯤꯕ, ꯉꯔꯥꯡꯁꯨ ꯍꯟꯖꯤꯜꯂꯛꯄ ꯅꯠꯇꯦ꯫ ꯁꯤꯗꯕꯨ ꯑꯩ ꯀꯃꯥꯏꯅ ꯈꯥꯡꯗꯨꯅ ꯂꯩꯕ ꯉꯝꯗꯣꯏꯅꯣ? ꯃꯃꯧ ꯅꯨꯄꯤꯒꯤ ꯈꯣꯡꯍꯧ ꯑꯗꯨꯗ ꯐꯝꯂꯝꯕꯗꯨ ꯄꯨꯛ ꯍꯧꯒꯠꯇꯨꯅ ꯃꯃꯧ ꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯍꯥꯏ, ꯍꯩ, ꯃꯗꯨ ꯌꯥꯗꯦ, ꯁꯤꯗ ꯁꯨꯝ ꯂꯩ꯫ ꯀꯔꯤꯒꯤ ꯅꯄꯥꯝꯗ ꯆꯠꯀꯅꯤ? ꯆꯠꯇ꯭ꯔꯕꯗꯤ ꯏꯃꯥ, ꯑꯩꯒꯤ ꯊꯃꯣꯏꯁꯤꯗ ꯈꯥꯡꯂꯤꯕ ꯑꯋꯥ ꯃꯩꯆꯥꯛꯁꯦ ꯅꯈꯣꯏꯅꯗꯤ ꯀꯔꯤꯝꯇ ꯈꯪꯂꯝꯃꯣꯏꯅꯦ꯫ ꯏꯃꯥꯕꯨ ꯅꯣꯡꯃꯇ ꯅꯆꯥꯅꯨꯄꯥꯅ ꯇꯧꯔꯤ ꯃꯑꯣꯡ ꯑꯁꯤꯗ ꯋꯥ ꯉꯥꯡꯕ꯭ꯔꯣ? ꯃꯅꯤꯡ ꯇꯧꯍꯟꯗꯨꯅ ꯊꯝꯕ ꯅꯠꯇ꯭ꯔꯣ? ꯏꯃꯥ ꯍꯥꯏꯒꯦ, ꯃꯥꯅ ꯍꯦꯛꯇ ꯂꯝꯍꯦꯟꯕ ꯌꯥꯕ꯭ꯔꯥ? ꯏꯃꯥꯅꯦ ꯃꯥꯕꯨ ꯋꯥꯔꯛꯀꯦ, ꯅꯨꯄꯥꯅꯤ ꯉꯝꯃꯤ ꯍꯥꯏꯗꯨꯅ ꯍꯦꯛꯇ ꯎꯁꯤꯠꯇꯕ ꯑꯩꯕꯨ ꯍꯥꯏꯔꯨꯔꯒꯅ ꯃꯥꯅ ꯇꯧꯕ ꯊꯕꯛꯇ ꯋꯥ ꯉꯥꯡꯉꯦ ꯍꯥꯏꯗꯨꯅ ꯐꯨꯗꯣꯏꯒꯤ ꯇꯧꯕ꯫ ꯄꯦꯜꯂꯦ, ꯑꯩ ꯈꯥꯡꯕ ꯉꯝꯗ꯭ꯔꯦ꯫ ꯀꯅꯥꯅ ꯈꯥꯡꯕ ꯉꯝꯒꯅꯤ? ꯏꯃꯥ, ꯑꯩꯈꯣꯏꯁꯨ ꯂꯩꯔꯤꯕꯁꯤꯗꯤ, ꯌꯦꯡꯉꯣꯏ, ꯏꯃꯨꯡꯗ ꯆꯪꯉꯨ, ꯏꯔꯦꯟꯖꯅ ꯏꯃꯨꯡꯗ ꯂꯩꯔꯨꯔꯣ꯫ ꯁꯤꯗꯕꯨ ꯀꯃꯥꯏꯅ ꯏꯔꯦꯟꯖꯅ ꯂꯩꯗꯣꯏꯅꯣ ꯏꯃꯥ? ꯑꯩꯒꯤ ꯊꯃꯣꯏꯁꯤ ꯈꯥꯡꯕ ꯉꯝꯗꯤꯌꯦ, ꯌꯥꯝꯅ ꯁꯥꯎꯅꯤꯡꯉꯤ꯫ ꯂꯩꯃꯍꯜꯅ ꯃꯃꯧ ꯅꯨꯄꯤ ꯑꯗꯨꯕు ꯊꯦꯝꯖꯤꯟꯅꯕ ꯀꯟꯅ ꯍꯣꯠꯅꯩ꯫ ꯏꯃꯥ, ꯃꯥꯕꯨ ꯉꯥꯡꯒꯦ, ꯃꯤꯒꯤ ꯃꯃꯥꯡꯗ ꯐꯖꯗꯦꯁꯦ, ꯆꯪꯉꯣ, ꯏꯃꯨꯡꯗ ꯆꯪꯉꯨꯁꯦ꯫ ꯆꯪꯉꯣꯏꯌꯦ, ꯑꯩ ꯆꯠꯈꯤꯅꯤ꯫ ꯍꯥꯏ, ꯑꯁꯤ ꯆꯪꯉꯣ ꯍꯥꯏꯕꯅꯤ, ꯏꯃꯨꯡꯗ ꯆꯪꯉꯨꯅꯦ ꯍꯥꯏꯔꯒ ꯃꯈꯨꯠꯇꯨꯅ ꯃꯥꯕꯨ ꯏꯃꯨꯡꯗ ꯍꯦꯛꯇ ꯏꯟꯁꯤꯟꯈꯤ꯫ ꯏꯉꯦꯜ ꯊꯋꯥꯟꯒꯤ ꯃꯇꯝꯅꯤ, ꯅꯣꯡꯁꯨ ꯆꯤꯐꯦꯠ ꯇꯥꯏ꯫ ꯌꯨꯝꯊꯛꯀꯤ ꯏꯗꯒꯤ ꯆꯨꯝꯊꯔꯛꯄ ꯅꯣꯡꯂꯤꯛ ꯃꯇꯨꯝ ꯑꯗꯨꯅ ꯇꯞ ꯂꯩꯔꯤꯕ ꯅꯥꯂꯥ ꯑꯗꯨꯗ ꯇꯥꯏ꯫ ꯎꯈꯣꯡ ꯇꯦꯟ ꯑꯗꯨꯗ ꯃꯅꯝ ꯉꯥꯗꯨꯅ ꯂꯩꯃꯍꯜ ꯉꯁꯥꯏꯗꯒꯤ ꯐꯝꯂꯛꯂꯤꯕꯅꯤ꯫ ꯋꯥꯈꯜꯁꯨ ꯃꯋꯣꯟ ꯉꯥꯛꯇꯅꯤ ꯃꯍꯥꯛꯅ ꯈꯜꯂꯛꯂꯤꯕ꯫ ꯂꯩꯔꯤꯕ ꯐꯤꯕꯝ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯅꯣꯡꯃ ꯂꯩꯈꯤꯗ꯭ꯔꯕ ꯏꯅꯦ ꯑꯃꯨꯇꯣꯝꯕꯤꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯍꯥꯏꯔꯝꯈꯤꯕ ꯃꯃꯜ ꯌꯥꯝꯂꯕ ꯋꯥꯍꯩꯁꯤꯡꯗꯣ꯫ ꯍꯣꯏ ꯏꯅꯦ, ꯅꯣꯡꯅꯒ ꯆꯤꯐꯦꯠ, ꯁꯨꯃꯥꯡꯗꯣ ꯅꯥꯟꯕꯅꯤꯀꯣ, ꯑꯃꯨꯛ ꯅꯥꯟꯊꯨꯅꯤ, ꯇꯞꯅ ꯆꯪꯂꯛꯎ꯫ ꯅꯣꯡꯂꯛꯇꯨꯗ ꯃꯈꯨꯠ ꯌꯦꯠꯇꯨꯅ ꯃꯥꯒꯤ ꯐꯅꯦꯛ ꯈꯔ ꯇꯥꯈꯠꯇꯨꯅ ꯃꯈꯣꯡ ꯑꯅꯤꯗꯨ ꯆꯥꯎꯀꯥꯟ ꯀꯥꯟꯗꯨꯅ ꯆꯪꯂꯛꯏ꯫ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨ ꯇꯥꯕꯗ ꯃꯃꯥꯏꯗꯨ ꯁꯠ ꯅꯣꯟꯈꯠꯂꯒ, ꯑꯗꯣ ꯅꯪ ꯑꯃ ꯅꯥꯇꯩ ꯆꯥꯈꯤꯗ꯭ꯔꯦꯍꯦ, ꯅꯣꯡ ꯑꯁꯨꯛ ꯀꯟꯅ ꯆꯨꯔꯤꯕꯁꯤꯕꯨ ꯅꯨꯡꯁꯥ ꯁꯥꯏ ꯋꯥꯗ꯭ꯔꯥ ꯍꯥꯏꯔꯤꯕꯗꯨꯕꯨ? ꯏꯅꯦ ꯑꯃꯨꯇꯣꯝꯕꯤꯒꯤ ꯃꯇꯧ ꯂꯩꯃꯍꯜꯅ ꯍꯦꯟꯅ ꯈꯪꯏ꯫ ꯏꯅꯦ ꯑꯃꯨꯇꯣꯝꯕꯤ ꯃꯥꯅꯥ ꯈꯔ ꯇꯥꯊꯤꯔꯤ ꯍꯥꯏꯕ ꯈꯪꯕꯅ ꯃꯥꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨ ꯇꯥꯕꯗ ꯅꯣꯛꯇꯨꯝ ꯅꯣꯛꯅꯤꯡꯉꯤ, ꯅꯣꯛꯂꯞ ꯇꯧꯅ ꯍꯥꯏ,
ꯅꯥꯟ ꯊꯨꯅꯤ ꯍꯥꯏꯕꯅꯦ ꯇꯞꯅ ꯆꯪꯕꯤꯔꯛꯑꯣꯏꯅꯦ ꯍꯣꯏꯍꯦ ꯅꯪꯅꯅꯦ ꯑꯃꯨꯇꯣꯝꯕꯤꯕꯨ ꯃꯁꯛ ꯈꯪꯗ꯭ꯔꯕ꯭ꯔꯥ ꯀꯔꯤꯅꯣ ꯑꯗꯨꯕꯨꯗꯤ ꯍꯟꯗꯛꯁꯦ ꯁꯛꯐꯝ ꯈꯔꯗꯤ ꯑꯣꯜꯂꯕꯅꯤ ꯏꯁꯥ ꯏꯊꯟꯇ ꯃꯤꯡꯁꯦꯜ ꯌꯦꯡꯖꯔꯒꯅꯦ ꯅꯣꯛꯆꯔꯤ ꯄꯣꯠꯅꯤ ꯐꯖꯗ꯭ꯔꯅꯦ ꯑꯗꯣ ꯑꯩꯅ ꯍꯥꯏꯕꯅ ꯃꯥꯅ ꯈꯨꯝꯗꯣꯔꯛꯄꯅ ꯏꯅꯦ ꯁꯤꯗ ꯐꯝꯕꯤꯌꯣ ꯍꯥꯏꯔꯒ ꯃꯣꯔꯥꯗꯨ ꯄꯤ ꯏꯅꯦ ꯑꯃꯨꯇꯣꯝꯕꯤꯅ ꯀꯩꯅꯣꯗ ꯑꯣꯟꯊꯣꯛꯄ ꯅꯪꯒꯤ ꯃꯣꯔꯥꯁꯦ ꯂꯧꯕ ꯂꯥꯛꯄ ꯅꯠꯇꯤꯌꯦ ꯁꯨꯝ ꯆꯠꯊꯣꯔꯛꯄꯅꯦ ꯍꯣꯏ ꯁꯤꯗ ꯐꯝꯃꯣꯕ ꯄꯨꯔꯣꯏ ꯍꯥꯏꯕꯅꯦ ꯀꯔꯤ ꯀꯝꯗꯧꯔꯤꯅꯣ ꯁꯤꯕꯣ ꯑꯩꯈꯣꯏꯗꯁꯨ ꯃꯌꯥꯝ ꯂꯩ ꯐꯝꯃꯣ ꯍꯥꯏꯕꯅ ꯃꯈꯜ ꯑꯃꯅꯤ ꯄꯨꯔꯣꯏ ꯐꯝꯂꯒꯦꯀꯣ ꯍꯥꯏꯔꯒ ꯃꯣꯔꯥꯗꯨꯗ ꯐꯝꯊꯩ ꯑꯗꯨꯒ ꯋꯥ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯏ ꯑꯗꯣ ꯅꯃꯧ ꯅꯨꯄꯤꯒꯤ ꯃꯈꯨꯠꯄꯨ ꯀꯝꯗꯧꯒꯦ ꯍꯥꯎꯕ꯭ꯔꯣ ꯊꯨꯝꯕ꯭ꯔꯣ ꯍꯥꯎꯏꯅꯦ ꯀꯔꯤ ꯍꯩꯅꯗꯤꯌꯦ ꯍꯩ ꯌꯥꯝꯅ ꯍꯥꯎꯇ꯭ꯔꯕ꯭ꯔꯅꯦ ꯍꯥꯎꯏ ꯍꯥꯏꯕꯅꯤꯅꯦ ꯏꯃꯥ ꯏꯄꯦꯝꯃ ꯃꯈꯣꯏ ꯍꯧꯖꯤꯛꯀꯥꯟꯒꯤ ꯑꯉꯥꯡꯁꯤꯡꯁꯦ ꯌꯥꯔꯔꯣꯏ ꯌꯨꯝ ꯀꯣꯏꯕ ꯑꯃꯠꯇ ꯍꯩꯔꯣꯏ ꯑꯩꯈꯣꯏꯒꯤ ꯃꯇꯝꯗꯗꯤ ꯑꯃꯨꯛ ꯇꯣꯏꯕ ꯌꯨꯝꯗ ꯂꯩꯔꯤꯉꯩꯗꯒꯤ ꯏꯃꯥ ꯏꯄꯥꯁꯤꯅ ꯌꯨꯝꯕꯥꯜꯂꯣꯟ ꯅꯤꯡꯊꯤꯅ ꯇꯥꯛꯄꯤꯔꯛꯇꯣꯏꯕ ꯑꯗꯣ ꯃꯧ ꯑꯃ ꯍꯥꯏꯕꯁꯦ ꯑꯔꯥꯏꯕ ꯅꯠꯇꯦꯀꯣ ꯄꯨꯛꯆꯦꯜ ꯄꯤꯛꯂꯛꯄ ꯃꯤꯅꯨꯡꯁꯤ ꯐꯥꯎꯔꯛꯇꯕ ꯃꯃꯥ ꯃꯄꯥ ꯃꯆꯤꯟ ꯃꯅꯥꯎ ꯈꯥꯏꯕꯨꯡ ꯇꯥꯅꯕ ꯍꯣꯠꯅꯔꯛꯄ ꯈꯪꯗꯦ ꯇꯧꯔꯤꯁꯦ ꯑꯩꯈꯣꯏꯗꯁꯨ ꯌꯥꯎꯔꯤ ꯏꯆꯥ ꯄꯤꯕꯥ ꯃꯔꯤꯅꯤ ꯄꯤꯕꯥ ꯃꯔꯤꯒꯤ ꯃꯧ ꯑꯃꯈꯛ ꯐꯥꯎꯕ ꯀꯗꯥꯏꯅꯣ ꯍꯥꯏꯔ ꯃꯇꯝꯁꯤꯗ ꯈꯪꯗꯦ ꯇꯧꯔꯤꯁꯤ ꯏꯅꯦ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯆꯥ ꯑꯅꯤꯁꯨ ꯂꯨꯍꯣꯡꯂꯤ ꯅꯪꯁꯨ ꯑꯃꯨꯛ ꯂꯨꯍꯣꯡꯒꯦ ꯍꯥꯏꯔꯤꯕ ꯍꯩ ꯅꯥꯇꯩ ꯆꯥꯗꯦꯗꯀꯣ ꯂꯩꯃꯍꯜ ꯏꯕꯦꯝꯃ ꯃꯃꯧ ꯐꯪꯂꯕ ꯅꯪꯅ ꯑꯃꯨꯛ ꯂꯨꯍꯣꯡꯒꯦ ꯍꯥꯏꯔꯤꯕꯁꯤꯕꯨ ꯍꯩ ꯏꯕꯨꯡꯉꯣ ꯆꯥꯎꯇꯣꯟ ꯇꯥꯔꯗꯤꯅꯦ ꯅꯌꯥꯡꯂꯦꯟꯗꯨꯗ ꯅꯪ ꯂꯤꯆꯩꯅ ꯁꯥꯟꯊꯕꯤꯔꯅꯤ ꯏꯆꯥꯁꯤꯡꯒꯤ ꯋꯥꯅꯤꯅꯦ ꯏꯆꯥ ꯀꯌꯥꯅꯣ ꯍꯥꯏꯔꯤꯔꯣ ꯄꯦꯜꯂꯦꯗꯀꯣ ꯅꯪꯁꯤꯌꯥ ꯈꯨꯜ ꯑꯃꯠꯇꯗ ꯂꯩꯃꯤꯟꯅꯔꯒ ꯑꯗꯨ ꯐꯥꯎꯕ ꯅꯪ ꯈꯪꯗ꯭ꯔꯣ ꯑꯍꯜꯒꯤ ꯃꯆꯥꯒ ꯄꯥꯔꯒꯗꯤ ꯌꯥꯝꯃꯦ ꯂꯩꯃꯍꯜꯗ ꯈꯨꯝꯕ ꯇꯜꯂꯗꯨꯅ ꯍꯣꯏ ꯃꯧꯅ ꯄꯨꯛꯆꯦꯜ ꯐꯠꯂꯛꯇ꯭ꯔꯕ ꯎ ꯃꯣꯔꯣꯛ ꯅꯩꯁꯤꯜꯂꯒ ꯄꯤꯖꯧ ꯃꯔꯤꯜ ꯇꯦꯡꯒꯗꯕꯅꯤ ꯅꯤꯡꯉꯣꯜꯅ ꯐꯠꯂꯛꯇ꯭ꯔꯦꯗꯅ ꯂꯨꯍꯣꯡꯕꯗ ꯑꯋꯨꯟꯄꯣꯠ ꯑꯃꯠꯇ ꯍꯥꯞꯂꯨꯅꯨ ꯃꯧ ꯌꯥꯝꯂꯕꯗꯤ ꯈꯠꯅꯕ ꯃꯁꯤꯡ ꯌꯥꯝꯂꯛꯀꯅꯤ ꯑꯃꯅ ꯉꯥꯡꯕ ꯋꯥ ꯑꯃꯅ ꯈꯛ ꯇꯥꯔꯛꯂꯣꯏ ꯁꯧ ꯂꯥꯎꯅꯗꯅꯇ ꯂꯩꯒꯅꯤ ꯏꯪꯈꯣꯜꯒꯤ ꯂꯥꯟ ꯑꯁꯤꯅꯤꯀꯣ ꯃꯌꯥꯏ ꯀꯜꯂꯤꯕ ꯌꯨꯝ ꯄꯥꯟꯕ ꯂꯨꯕꯅꯤ ꯌꯨꯝ ꯄꯥꯟꯕ ꯍꯩꯇ꯭ꯔꯕꯗꯤ ꯀꯥꯡꯈꯣꯡ ꯆꯥꯏꯅꯤ ꯌꯨꯝꯅ ꯀꯥꯡꯈꯣꯡ ꯆꯥꯏꯔꯕꯗꯤ ꯀ꯭ꯋꯥꯛꯅ ꯍꯔꯥꯎꯒꯅꯤ ꯏꯅꯦꯅꯦ ꯂꯩꯋꯥ ꯑꯃ ꯇꯥꯛꯄꯤꯒꯦ ꯌꯨꯝꯕꯥꯜ ꯂꯝꯕꯤꯅ ꯃꯊꯣꯡ ꯆꯥꯔꯛꯇ꯭ꯔꯕ ꯃꯃꯩ ꯃꯀꯣꯛ ꯁꯝꯅꯔꯛꯇ꯭ꯔꯕ ꯅꯥꯇꯩ ꯆꯥꯔꯛꯇ꯭ꯔꯕꯗꯤꯅꯦ ꯃꯥꯒꯤ ꯁꯔꯨꯛꯇꯣ ꯌꯦꯟꯊꯣꯛꯄꯤꯔꯦ ꯍꯥꯏꯔꯒ ꯇꯣꯉꯥꯟ ꯂꯩꯅꯍꯟꯈꯣ ꯃꯗꯨ ꯅꯠꯇꯅ ꯃꯗු ꯐꯅꯅꯕ ꯂꯝꯕꯤ ꯂꯩꯔꯣꯏ ꯆꯥꯎꯇꯣꯟꯅ ꯃꯥꯒꯤ ꯅꯨꯄꯤꯅ ꯎꯡꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯔꯒ ꯆꯪꯁꯤꯟꯗꯨꯅ ꯍꯩ ꯅꯪꯕꯨ ꯇꯨꯝꯗꯅꯃꯛ ꯃꯪꯂꯕ꯭ꯔꯅꯦ ꯂꯩꯃꯍꯜ ꯋꯥꯈꯜ ꯇꯥꯔꯛꯏ ꯃꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯃꯈꯣꯏ ꯄꯥꯕꯨꯡ ꯁꯦꯜ ꯍꯪꯂꯨꯕꯅꯤ ꯐꯪꯗꯦ ꯑꯃꯠꯇ ꯂꯩꯇꯦ ꯁꯤꯅꯕꯨ ꯍꯪꯗꯧꯕꯒꯤꯕꯨ ꯏꯀꯥꯏꯔꯦꯗ ꯁꯦꯜ ꯍꯥꯏꯕꯁꯦ ꯂꯩꯔꯁꯨ ꯀꯅꯥꯅꯁꯨ ꯄꯤꯊꯣꯛꯅꯤꯡꯕ ꯅꯠꯇꯦ ꯂꯩꯇꯦꯗꯅꯤ ꯈꯨꯝꯂꯛꯀꯗꯣꯔꯤꯕ ꯑꯗꯨꯗꯤ ꯃꯈꯣꯏ ꯄꯥꯕꯨꯡ ꯍꯧꯖꯤꯛꯄꯨ ꯀꯃꯥꯏꯅ ꯇꯧꯕ ꯃꯈꯣꯏꯗ ꯍꯩꯅꯕ ꯇꯥꯔꯦꯗꯅ ꯃꯇꯝ ꯈꯔꯗ ꯉꯥꯏꯕꯤꯌꯣꯏꯗꯅ ꯃꯃꯥꯡꯗꯁꯨ ꯑꯗꯨꯝꯅ ꯍꯥꯏꯈ꯭ꯔꯦ ꯍꯟꯗꯛ ꯑꯃꯨꯛ ꯍꯥꯏꯕꯗ ꯃꯈꯣꯏꯅꯕꯨ ꯌꯥꯔꯛꯀꯗ꯭ꯔꯅꯦ ꯃꯈꯣꯏꯅ ꯌꯥꯗ꯭ꯔꯦꯅ ꯀꯔꯤ ꯎꯄꯥꯏ ꯂꯩ ꯑꯩꯗꯤ ꯌꯥꯝꯅꯕꯨ ꯉꯛꯏꯅꯦ ꯃꯆꯥꯅꯨꯄꯤꯗꯨ ꯆꯦꯜꯂꯨꯔꯦ ꯍꯥꯏꯔꯗꯤ ꯀꯣꯛ ꯄꯤꯊꯣꯛꯄ ꯀꯩꯗꯧꯒꯦ ꯑꯃꯨꯛ ꯐꯥꯗꯣꯛꯅꯔꯒ ꯏꯖꯠ ꯗꯥꯕꯤ ꯇꯥꯟꯗꯅ ꯑꯩꯅ ꯍꯥꯏꯗꯤ ꯃꯆꯥꯅꯨꯄꯤ ꯄꯣꯏꯗꯣ ꯑꯗꯨꯅ ꯁꯦꯜ ꯇꯥꯟꯅꯕ꯭ꯔꯥ ꯍꯥꯏꯕꯅꯤ ꯏꯖꯠ ꯍꯥꯏꯕꯁꯦ ꯃꯈꯣꯏꯅ ꯃꯃꯜ ꯀꯔꯤꯁꯨ ꯍꯦꯛ ꯂꯩꯍꯟꯗꯦꯗ ꯁꯦꯜ ꯈꯔꯒ ꯃꯁꯥꯒꯤ ꯄꯨꯟꯁꯤꯒꯤ ꯏꯖꯠꯀ ꯎꯟꯅ ꯊꯣꯛꯏ ꯉꯁꯤꯒꯤ ꯈꯨꯟꯅꯥꯏꯁꯤꯗ ꯃꯤ ꯃꯈꯜ ꯃꯌꯥꯝꯅꯤ ꯂꯩꯔꯤꯕ ꯍꯤꯡꯂꯤꯕ ꯑꯃꯒ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯑꯃꯠꯇ ꯃꯥꯟꯅꯕ ꯅꯠꯇꯦ ꯃꯤꯑꯣꯏ ꯀꯥꯡꯕꯨ ꯈꯔꯁꯨ ꯃꯆꯥꯅꯨꯄꯤꯕꯨ ꯆꯦꯜꯍꯜꯂꯒ ꯅꯨꯄꯥ ꯃꯌꯨꯝꯗꯒꯤ ꯁꯦꯜ ꯂꯧꯊꯣꯛꯄꯁꯨ ꯂꯩꯔꯤ ꯃꯈꯣꯏꯒꯤ ꯇꯨꯝꯕꯥ ꯑꯗꯨꯅꯤ ꯑꯩꯅ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯅꯤꯡꯂꯤꯁꯦ ꯑꯩꯅ ꯍꯥꯏꯖꯕꯗ ꯃꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯌꯥꯔꯛꯇ꯭ꯔꯕ ꯑꯩꯅ ꯇꯧꯗꯣꯏꯁꯦ ꯑꯩꯅ ꯑꯣꯏꯅ ꯊꯣꯛ ꯑꯣꯟꯈꯠꯂꯒ ꯃꯈꯣꯏꯗꯒꯤ ꯏꯖꯠ ꯗꯥꯕꯤ ꯇꯥꯟꯗꯣꯏꯕ ꯃꯈꯣꯏꯒꯤ ꯋꯥꯈꯜꯗ ꯅꯨꯄꯤ ꯃꯈꯣꯏꯗ ꯏꯖꯠ ꯂꯩꯕꯣꯏ ꯍꯥꯏꯅ ꯈꯜꯂꯤꯅꯦ ꯅꯨꯄꯥ ꯑꯩꯈꯣꯏꯁꯨ ꯏꯖꯠ ꯂꯩꯅꯦ ꯅꯨꯄꯤ ꯆꯦꯜꯂꯨꯔꯤꯕ ꯅꯨꯄꯥ ꯑꯃꯕꯨ ꯀꯔꯝꯕ ꯅꯨꯄꯤꯅ ꯄꯥꯝꯒꯅꯤ ꯇꯥꯕ ꯌꯥꯕ ꯋꯥ ꯅꯠꯇꯦꯗ ꯃꯈꯣꯏ ꯄꯥꯕꯨꯡ ꯐꯖꯅ ꯉꯥꯡꯅꯕꯤꯌꯨ ꯈꯪꯗ꯭ꯔꯦ ꯋꯥꯁꯨ ꯌꯥꯝꯅ ꯋꯥꯔꯤ ꯂꯩꯃ ꯏꯟꯁꯥꯡꯁꯨ ꯑꯍꯥꯎ ꯑꯃꯇꯪ ꯆꯥꯅꯤꯡꯉꯤ ꯅꯠꯇꯦ ꯅꯪꯕꯨ ꯑꯩꯕꯨ ꯏꯟꯁꯥꯡ ꯑꯍꯥꯎ ꯑꯃꯇꯪ ꯑꯣꯏꯔꯕꯁꯨ ꯄꯤꯖꯕ ꯉꯝꯂꯣꯏꯗ꯭ꯔꯅꯦ ꯃꯄꯨꯔꯣꯏꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯑꯋꯥꯕ ꯋꯥꯈꯜ ꯀꯌꯥꯅ ꯄꯨꯕ ꯊꯥꯡꯕ ꯉꯝꯗ꯭ꯔ ꯂꯩꯔꯝꯕ ꯂꯩꯃꯍꯜꯗꯨ ꯀꯔꯤ ꯈꯜꯂꯨꯔꯕꯅꯣ ꯈꯪꯗꯦ ꯅꯣꯛꯊꯣꯔꯛꯇꯨꯅ ꯏꯄꯨꯔꯣꯏꯕꯅ ꯆꯥꯅꯤꯡꯕ ꯏꯟꯁꯥꯡ ꯑꯍꯥꯎꯕꯕꯨ ꯀꯔꯤꯒꯤ ꯑꯩꯅ ꯄꯤꯖꯕ ꯉꯝꯂꯣꯏ ꯃꯗꯨ ꯉꯝꯗ꯭ꯔꯕꯗꯤ ꯑꯩꯁꯦ ꯃꯈꯣꯏ ꯄꯥꯕꯨꯡꯒꯤ ꯅꯨꯄꯤ ꯑꯣꯏꯕꯗ ꯃꯇꯤꯛ ꯆꯥꯗ꯭ꯔꯦꯗꯅ ꯐꯤꯁꯤꯗꯨ ꯊꯛ ꯄꯨꯊꯣꯔꯛꯂꯒ ꯐꯤꯁꯤꯗ ꯁꯦꯜ ꯀꯤꯔꯤꯌꯦ ꯃꯈꯣꯏ ꯄꯥꯕꯨꯡꯕꯨ ꯀꯔꯤ ꯏꯟꯁꯥꯡ ꯆꯥꯅꯤꯡꯂꯤꯕꯅꯣ ꯑꯩ ꯍꯦꯛꯇ ꯂꯩꯔꯨꯒꯦ ꯑꯩ ꯊꯣꯡꯒꯦ ꯁꯣꯏꯖꯤꯟꯒ ꯉꯀ꯭ꯔꯥꯒ
ꯅꯞ ꯅꯞ ꯂꯥꯎꯅ ꯊꯣꯡꯕꯗꯣ ꯃꯗꯨꯅꯤꯁꯤ ꯑꯩꯅ ꯌꯥꯝ ꯆꯥꯅꯤꯡꯂꯤꯁꯦ ꯄꯤꯖꯔꯒ ꯂꯣꯏꯔꯦ ꯀꯩꯅꯣ ꯑꯩ ꯀꯩꯊꯦꯜꯗꯒꯤ ꯂꯩꯔꯨꯒꯦ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯧꯒꯠꯇꯨꯅ ꯂꯩꯃꯍꯜ ꯊꯣꯡꯒꯥꯜꯂꯣꯝꯗ ꯁꯨꯝꯗ꯭ꯔꯤꯡ ꯊꯣꯛꯈꯤ ꯆꯥꯎꯇꯣꯟ ꯃꯊꯃꯣꯏꯗ ꯍꯥꯏꯍꯧꯏ ꯊꯤꯔꯁꯨ ꯄꯛꯂꯁꯨ ꯑꯩꯒꯤ ꯅꯨꯄꯤꯅꯤꯀꯣ ꯃꯥꯁꯦ ꯑꯩꯅ ꯏꯟꯁꯥꯡ ꯑꯍꯥꯎꯕ ꯑꯃ ꯆꯥꯅꯤꯡꯉꯤ ꯍꯥꯏꯕꯁꯤꯗ ꯄꯤꯖꯅꯤꯡꯗꯨꯅ ꯆꯠꯈꯤꯕꯅꯤꯅꯦ ꯃꯥꯒꯤꯁꯦ ꯂꯩꯃꯍꯜ ꯅꯪꯇꯅ ꯍꯦ ꯅꯨꯡꯁꯤꯕ ꯀꯥꯡꯈꯣꯡ ꯆꯥꯔꯕ ꯌꯨꯝꯕꯥꯜ ꯃꯔꯛ ꯑꯁꯤꯗ ꯅꯪꯕꯨ ꯌꯦꯡꯂꯒꯅꯤ ꯑꯩꯅ ꯅꯣꯛꯆꯔꯤꯁꯦ ꯉꯥꯏꯍꯥꯛ ꯂꯩꯕꯒꯅꯤ ꯂꯩꯈꯣꯝ ꯃꯔꯛꯇꯨꯗ ꯊꯋꯥꯏꯅ ꯂꯩꯀꯥꯏꯒꯤ ꯅꯨꯄꯤ ꯃꯆꯤꯜ ꯈꯔ ꯀꯟꯕꯤ ꯇꯃꯨꯕꯤꯗꯨ ꯊꯋꯥꯏꯅ ꯂꯩꯃꯍꯜ ꯍꯣꯏꯗ ꯂꯥꯛꯏ ꯃꯄꯥꯜꯗ ꯂꯦꯞꯇꯨꯅ ꯂꯥꯀꯧ ꯍꯦꯛꯇ ꯀꯧꯔꯤ ꯂꯩꯃꯍꯜ ꯅꯪꯕꯨ ꯂꯩꯕ꯭ꯔꯥ ꯃꯄꯥꯟꯗ ꯊꯣꯛꯂꯛꯑꯣ ꯏꯃꯨꯡꯗꯒꯤ ꯂꯥꯡꯂꯦꯟ ꯊꯣꯛꯂꯛꯇꯨꯅ ꯃꯥꯕꯣ ꯑꯩꯈꯣꯏ ꯃꯥꯗꯤ ꯂꯩꯇꯦꯕꯣ ꯏꯃꯥꯕꯣꯛꯅꯦ ꯅꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯗꯧꯔꯤꯕꯅꯤ ꯅꯠꯇꯦ ꯅꯃꯥꯗꯨꯕꯨ ꯃꯆꯥ ꯄꯣꯛꯊꯣꯛꯂꯒ ꯋꯥꯔꯛꯄ ꯁꯦꯟꯅꯕ ꯉꯝꯗꯦ ꯍꯥꯏꯕ꯭ꯔꯣ ꯍꯥꯏꯔꯤꯁꯤꯕꯨ ꯃꯥꯕꯣ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯏꯕꯤꯌꯨ ꯍꯣꯏ ꯏꯕꯦꯝꯃ ꯅꯕꯨꯡ ꯇꯣꯅꯥꯟꯕ ꯁꯛꯇꯥ ꯑꯃ ꯂꯩꯕ ꯇꯥꯏ ꯈꯣꯏꯃꯨ ꯍꯥꯏꯕ꯭ꯔꯥ ꯃꯗꯨ ꯃꯤ ꯌꯥꯝꯅ ꯎꯁꯤꯠꯇ꯭ꯔꯦ ꯃꯇꯨ ꯂꯩꯔꯕ ꯃꯥꯅ ꯀꯔꯤꯒꯤꯅꯣ ꯃꯤꯒꯤ ꯃꯀꯥꯗ ꯑꯃꯨꯛ ꯌꯦꯠꯅꯕ ꯍꯣꯠꯅꯔꯤꯕ ꯃꯥꯅ ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯈꯪꯗ ꯀꯣꯏꯔꯨꯝ ꯂꯨꯝꯂꯤꯕ ꯅꯨꯄꯤꯗꯣ ꯑꯩꯒꯤ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯏꯅꯥꯎꯅꯨꯄꯤꯒꯤ ꯃꯆꯥꯅꯤ ꯇꯧꯅꯨ ꯍꯥꯏꯌꯨ ꯃꯉꯣꯟꯗ ꯍꯥꯟꯅ ꯐꯖꯅꯁꯨ ꯋꯥꯁꯤ ꯍꯥꯏꯈ꯭ꯔꯕꯅꯤ ꯃꯥꯒꯤꯗꯣ ꯎꯁꯤꯠꯇꯕ ꯑꯃ ꯌꯥꯎꯔꯤ ꯂꯩꯀꯥꯏ ꯀꯨꯝꯍꯩ ꯑꯣꯏꯗ꯭ꯔꯤꯉꯩꯗꯅꯦ ꯇꯣꯛꯍꯧ ꯍꯥꯏꯌꯨ ꯍꯦꯔꯥ ꯃꯥꯕꯣꯛ ꯃꯤ ꯑꯃꯗ ꯍꯦꯛꯇ ꯑꯗꯨꯝꯅ ꯍꯥꯏꯕ ꯌꯥꯕ꯭ꯔꯥ ꯑꯩꯈꯣꯏ ꯇꯌꯥꯏꯗ ꯄꯔꯥ ꯁꯤꯕꯒꯤ ꯊꯕꯛꯇꯤ ꯇꯣꯛꯁꯤ ꯅꯨꯄꯤꯅ ꯌꯥꯗꯅ ꯅꯨꯄꯥꯅ ꯍꯦꯛꯇ ꯍꯥꯏꯔꯨꯕ ꯌꯥꯄꯣꯟꯇꯦ ꯍꯧꯔꯨꯕ ꯌꯥꯕ ꯅꯠꯇꯦ ꯏꯁ ꯌꯥꯝ ꯈꯪꯉꯤꯀꯣ ꯏꯕꯦꯝꯃꯗꯤ ꯍꯦ ꯑꯉꯥꯡꯅꯅꯦ ꯑꯋꯣꯛ ꯑꯄ ꯌꯥꯝ ꯁꯥꯅꯨ ꯉꯥꯡꯂꯤꯕ ꯋꯥꯁꯦ ꯇꯨꯃꯤꯟꯅ ꯇꯥꯎ ꯅꯨꯄꯥ ꯅꯨꯄꯤ ꯑꯅꯤꯒꯤ ꯋꯥꯊꯣꯛꯇ ꯅꯨꯄꯥꯗꯨꯅ ꯃꯔꯥꯜ ꯁꯤꯕ ꯇꯥꯏꯅꯕꯒꯤ ꯊꯕꯛꯁꯦ ꯀꯣ ꯄꯥꯝꯖꯗꯦ ꯍꯥꯏꯕ ꯑꯣ ꯅꯪꯒꯤꯁꯤ ꯅꯕꯨꯡꯅꯦ ꯍꯥꯏꯗꯨꯅ ꯅꯕꯨꯡꯒꯤ ꯃꯤꯆꯪꯗ ꯋꯥ ꯉꯥꯡꯂꯤꯕ ꯀꯥꯏꯗꯨꯅ ꯂꯩꯁꯥꯕꯤꯅꯤ ꯀꯥꯏꯅ ꯃꯁꯤꯕꯨ ꯀꯔꯝꯕ ꯃꯈꯜꯒꯤ ꯂꯩꯁꯥꯕꯤꯅꯣ ꯑꯩꯅꯕꯨ ꯃꯥꯕꯣꯛꯇ ꯀꯔꯤ ꯇꯧꯈ꯭ꯔꯕꯒꯦ ꯆꯤꯛꯈ꯭ꯔꯕ꯭ꯔꯣ ꯃꯁꯤꯅꯁꯤ ꯌꯦꯡꯉꯨꯅꯦꯍꯦ ꯏꯃꯨꯡꯗꯒꯤ ꯀꯨꯁꯨꯝꯗꯨ ꯊꯣꯛꯂꯛꯂꯦ ꯍꯥꯏꯔꯒ ꯇꯃꯨꯕꯤꯗ ꯌꯦꯡꯂꯒ ꯀꯔꯝꯕ ꯅꯨꯄꯤꯅꯣ ꯍꯥꯏꯅ ꯊꯤꯔꯝꯂꯤꯅꯤ ꯏꯃꯥꯕꯣꯛꯅ ꯍꯥꯏꯔꯤꯕ ꯅꯆꯥꯅꯨꯄꯤꯗꯨꯕꯨ ꯀꯔꯝꯕ ꯅꯆꯥꯅꯨꯄꯤꯅꯣ ꯃꯤꯒꯤ ꯃꯇꯨ ꯂꯩꯔꯕ ꯅꯨꯄꯥꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯃꯥꯒꯤ ꯅꯨꯄꯥ ꯑꯝꯇ ꯂꯩꯇ꯭ꯔꯦ ꯍꯥꯏꯕ꯭ꯔꯣ ꯂꯩꯋꯥ ꯇꯧꯗꯨꯅ ꯏꯄꯨꯔꯣꯏꯕꯗꯣ ꯃꯥꯅ ꯁꯨꯛꯄꯥꯏ ꯄꯥꯏꯁꯤꯟꯗꯨꯅ ꯊꯝꯈ꯭ꯔꯦꯗꯅ ꯑꯩꯅ ꯂꯥꯟ ꯇꯥꯔꯛꯇ꯭ꯔꯤꯉꯩꯗꯅꯦ ꯌꯥꯝ ꯊꯨꯅ ꯑꯩꯒꯤ ꯅꯨꯄꯥꯗꯣ ꯊꯥꯗꯣꯔꯛꯑꯣ ꯍꯥꯏ ꯇꯃꯨꯕꯤ ꯈꯨꯝꯐꯝꯕꯨ ꯈꯪꯗꯦ ꯋꯥꯍꯧ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯥꯅ ꯃꯐꯝ ꯑꯁꯤꯗ ꯆꯠꯇꯨꯅ ꯃꯈꯣꯏꯗ ꯋꯥ ꯉꯥꯡꯂꯨꯒꯦ ꯍꯥꯏꯅ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯑꯣꯏꯅ ꯃꯉꯣꯟꯗ ꯑꯣꯟꯁꯤꯜꯂꯛꯄꯗꯨꯗ ꯃꯍꯥꯛ ꯁꯥꯎꯅꯤꯡꯕꯁꯨ ꯐꯥꯎꯏ ꯈꯨꯝꯗ ꯌꯥꯗ꯭ꯔꯗꯨꯅ ꯃꯍꯥꯛꯁꯨ ꯃꯆꯤꯜ ꯑꯗꯨ ꯀꯥꯡꯗꯨꯅ ꯈꯨꯝꯃꯤ ꯑꯣꯟꯊꯣꯛꯅ ꯉꯝꯈ꯭ꯔꯦ ꯀꯔꯤꯅꯣꯅꯦ ꯃꯣꯏ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯕꯨ ꯅꯝꯖꯥ ꯍꯦꯛꯇ ꯅꯝꯕ ꯉꯝꯃꯤ ꯍꯥꯏꯕ ꯍꯣꯏ ꯏꯕꯦꯝꯃ ꯂꯩꯔꯥꯡ ꯑꯣꯏꯕꯤ ꯑꯃꯠꯇꯅ ꯈꯣꯏꯃꯨꯗ ꯂꯩꯍꯤ ꯆꯨꯞꯂꯔꯣ ꯂꯥꯎ ꯍꯥꯏꯗꯅ ꯁꯦꯕꯥꯎ ꯆꯦꯟꯗꯕꯅꯤ ꯈꯣꯏꯃꯨꯗ ꯂꯩꯍꯤ ꯊꯤꯔꯒ ꯄꯥꯏꯔꯛꯄꯅꯤꯅꯦꯍꯦ ꯍꯣ ꯂꯩꯍꯤ ꯌꯥꯝꯅ ꯆꯦꯟꯕ ꯅꯆꯥꯅꯨꯄꯤ ꯍꯥꯏꯗꯣ ꯑꯩꯅ ꯐꯪꯂꯕꯗꯤꯅꯦ ꯂꯩꯈꯣꯛꯇꯣ ꯄꯦꯛ ꯂꯥꯎ ꯊꯨꯗꯦꯛꯀꯅꯤ ꯍꯥꯏꯌꯨ ꯃꯤꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯀꯥꯏꯅꯕ ꯁꯤꯟꯕ ꯑꯃꯨꯛ ꯋꯥꯔꯛꯆꯧ ꯑꯩꯅ ꯋꯥꯔꯛꯂꯕꯗꯤ ꯅꯥꯇꯩ ꯑꯃ ꯆꯥꯔꯣꯏ ꯏꯃꯥ ꯏꯄꯦꯝꯃ ꯀꯔꯤ ꯃꯤꯑꯣꯏꯁꯤꯡꯅꯦꯒꯦ ꯃꯁꯤꯗꯤ ꯉꯝꯈ꯭ꯔꯦ ꯅꯈꯣꯏꯒ ꯃꯥꯟꯅꯖꯕ ꯀꯥꯏꯗꯤ ꯑꯩꯗꯤ ꯉꯝꯂꯣꯏ ꯍꯣ ꯃꯥꯟꯅꯕ ꯉꯝꯂꯣꯏꯗꯕ ꯑꯣꯏꯔꯕꯗꯤ ꯀꯩꯗꯧꯕꯒꯤ ꯂꯥꯛꯏꯅꯣ ꯅꯁꯝꯗꯣ ꯈꯨꯠꯇꯥꯡ ꯌꯦꯜꯂꯒ ꯍꯥꯏꯕ ꯍꯥꯏꯕ꯭ꯔꯣ ꯍꯥꯏꯗ꯭ꯔꯤꯉꯩꯗꯅꯦ ꯆꯠꯍꯧꯔꯣ ꯃꯈꯨꯠꯇ ꯈꯥꯎ ꯑꯃ ꯌꯥꯗꯨꯅ ꯆꯪꯂꯛꯂꯤꯕ ꯂꯩꯃꯍꯜꯅ ꯃꯃꯧ ꯅꯨꯄꯤꯒꯤ ꯈꯣꯟꯗꯥꯗꯨꯗ ꯍꯩ ꯃꯤꯉꯣꯟꯗꯕꯨ ꯑꯗꯨꯝꯅ ꯍꯥꯏꯕ ꯍꯧꯅꯕ꯭ꯔꯣ ꯃꯁꯨ ꯃꯄꯥꯛ ꯅꯥꯏꯗꯕ ꯐꯖꯅ ꯍꯥꯏꯕ ꯀꯩꯗꯧꯒꯦ ꯏꯃꯥꯅ ꯁ꯭ꯋꯥꯏ ꯃꯇꯥꯡꯁꯦ ꯀꯩꯁꯨ ꯈꯟꯒꯗꯕ ꯅꯠꯇꯦ ꯈꯪꯒꯦꯔꯥ ꯈꯪꯉꯣꯏꯔꯥ ꯀꯔꯤ ꯈꯣꯟꯗꯥꯅꯣ ꯍꯥꯏꯕꯅꯤ ꯑꯁ ꯈꯣꯏꯗꯧ ꯁꯥꯎꯅꯤꯡꯕꯅꯦꯀꯣ ꯇꯃꯨꯕꯤꯅ ꯂꯩꯃꯍꯜꯗ ꯑꯣꯟꯁꯤꯜꯂꯒ ꯆꯣꯡꯂꯝ ꯐꯔꯝ ꯆꯥꯕ ꯌꯨꯝꯕꯥꯜ ꯅꯠꯇꯦ ꯀꯩꯅꯨꯡꯒꯤ ꯑꯩꯕꯨ ꯁꯤꯗ ꯂꯥꯛꯆꯔꯨꯕꯅꯣ ꯑꯗꯨꯕꯨ ꯍꯥꯏꯔꯤꯁꯤ ꯍꯦꯟꯖꯤꯜꯂꯛꯂꯕ ꯃꯈꯣꯡꯂ ꯃꯈꯨꯠꯂꯃ ꯀꯛꯂꯒ ꯊꯥꯔꯛꯀꯗꯕꯅꯤ ꯍꯥꯏꯔꯝꯗꯨꯅ ꯃꯃꯥꯏ ꯐꯦꯠ ꯍꯥꯏꯗꯨꯅ ꯆꯠꯈ꯭ꯔꯦ ꯂꯩꯃꯍꯜꯅ ꯃꯃꯧ ꯅꯨꯄꯤꯗ ꯀꯔꯤ ꯍꯥꯏꯔꯝꯂꯤꯅꯣ ꯃꯥꯅ ꯂꯥꯡꯂꯦꯟ ꯑꯣꯏꯅ ꯈꯨꯝꯂꯛꯏ ꯃꯤꯒꯤ ꯌꯨꯝꯁꯤ ꯂꯥꯛꯂꯒ ꯃꯤ ꯎꯁꯤꯠꯇ꯭ꯔꯤꯕ ꯏꯃꯥ ꯇꯌꯥꯏꯅ ꯂꯣꯏꯅ ꯀꯣꯏꯕ ꯅꯨꯄꯤꯗꯨꯒꯤ ꯃꯃꯥꯕꯣꯛꯅꯦꯌꯦ ꯋꯥ ꯍꯥꯏꯔꯝꯃꯤꯕ ꯈꯪꯗ꯭ꯔꯦ ꯇꯧꯗꯣꯏꯁꯦ ꯍꯩ ꯃꯧ ꯌꯥꯏꯃ ꯏꯕꯨꯡꯉꯣ ꯈꯣꯏꯃꯨꯗꯨꯕꯨ ꯍꯜꯂꯛꯇ꯭ꯔꯤꯕ꯭ꯔꯅꯦ ꯍꯜꯂꯛꯇ꯭ꯔꯤ ꯏꯃꯥ ꯀꯌꯥꯝ ꯀꯨꯏꯅ ꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯇꯅ ꯂꯩꯕ ꯉꯝꯒꯦꯗꯣ ꯌꯦꯡꯒꯦ ꯃꯥ ꯅꯨꯄꯥꯅꯤ ꯀꯥꯏ ꯁꯣꯏꯔꯣꯏ ꯅꯨꯄꯥ ꯐꯨꯏꯗꯦ ꯍꯥꯏꯕꯗꯣ ꯂꯩꯇꯕꯅꯤ ꯁꯥꯎꯔꯞꯅ ꯃꯍꯥꯛꯁꯨ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯂꯥꯡꯂꯦꯟꯅ ꯃꯃꯥꯗ ꯍꯪꯉꯤ ꯏꯃꯥꯕꯨ ꯀꯗꯥꯏ ꯆꯠꯂꯨꯏꯅꯣ ꯈꯥꯎꯗꯨꯗ ꯀꯩ ꯌꯥꯎꯒꯦ ꯀꯩꯊꯦꯜ ꯐꯥꯎꯕ ꯆꯠꯂꯨꯕꯅꯤ ꯅꯄꯥꯕꯨꯡꯅ ꯉꯀ꯭ꯔꯥꯒ ꯁꯣꯏꯖꯤꯟꯒ ꯊꯣꯡꯕ ꯆꯥꯅꯤꯡꯉꯦ ꯍꯥꯏꯕ ꯑꯗꯨꯒꯤ ꯂꯩꯔꯨꯔꯤꯕ ꯏꯁ ꯄꯥꯕꯨꯡꯅ ꯆꯥꯅꯤꯡꯉꯦ ꯍꯥꯏꯕꯒꯤ ꯍꯦꯛꯇ ꯀꯩꯊꯦꯜ ꯇꯥꯟꯅ ꯆꯦꯜꯂꯒ ꯂꯩꯔꯨꯔꯤꯕ ꯑꯩꯅ ꯅꯍꯥꯟꯗꯒꯤ ꯁꯦꯜꯈꯤꯇ ꯄꯤꯌꯨ ꯐꯨꯔꯤꯠ ꯑꯝꯇ ꯂꯩꯒꯦ ꯍꯥꯏꯕꯗꯤ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯄꯤꯗꯕ ꯅꯠꯇ꯭ꯔꯣ ꯍꯩ ꯋꯥꯆꯣꯏ ꯉꯥꯡꯗꯨ ꯇꯥꯅꯤꯡꯗꯦ ꯀꯔꯤꯒꯤ ꯋꯥꯆꯣꯏꯅꯣ ꯑꯩꯅ ꯏꯃꯥꯗ ꯍꯥꯏꯔꯛꯏꯁꯦ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯅꯁꯥ ꯂꯩꯁꯥꯕꯤ ꯐꯥꯔꯕ ꯅꯣꯏꯕꯨ ꯍꯧꯖꯤꯛꯄꯨ ꯑꯩꯅ ꯑꯗꯨꯝ ꯊꯥꯛꯇꯨꯅ ꯂꯩꯈꯤꯗ꯭ꯔꯣ ꯍꯣ ꯑꯗꯨ ꯑꯣꯏꯔꯒꯅ ꯂꯨꯍꯣꯡꯕꯤꯔꯨ ꯌꯥꯔꯦ ꯑꯩ ꯂꯨꯍꯣꯡꯕꯤꯔꯣꯕ ꯅꯪ ꯌꯥꯝꯅ ꯄꯥꯅꯤꯡꯕ꯭ꯔꯥ ꯍꯥꯏꯕꯕꯨꯅꯦ ꯆꯩ ꯂꯥꯛꯀꯅꯤ ꯅꯄꯥꯗꯤ ꯀꯗꯥꯏ ꯂꯩꯈꯤ ꯈꯪꯕ꯭ꯔꯣ ꯑꯩꯅ ꯈꯪꯗꯦ ꯃꯉꯛꯇꯣ ꯐꯦꯠ ꯍꯥꯏꯔꯒ ꯏꯃꯨꯡꯗ ꯆꯪꯈꯤ ꯂꯩꯃꯍꯜꯅ
ꯑꯣꯟꯊꯣꯛꯄꯅꯤꯗꯀꯣ ꯑꯩꯒꯤ ꯏꯆꯥꯁꯤꯡꯁꯦ ꯀꯔꯝꯅꯣ ꯑꯩꯅ ꯃꯈꯣꯏꯕꯨ ꯉꯥꯡꯅꯗꯣꯏꯁꯦ ꯂꯨꯗꯧꯔꯤꯗ ꯃꯄꯨꯔꯣꯏꯕꯕꯨ ꯀꯧꯏ ꯃꯈꯣꯏ ꯄꯥꯕꯨꯡ ꯇꯥꯔꯤꯕ꯭ꯔꯣ ꯀꯗꯥꯏꯗ ꯂꯩꯒꯦ ꯉꯥ ꯂꯩꯔꯛꯏ ꯃꯈꯣꯏ ꯄꯥꯕꯨꯡ ꯊꯣꯡꯒꯥꯜꯗꯒꯤ ꯌꯨꯝ ꯇꯝꯅ ꯃꯆꯥꯅꯨꯄꯥ ꯑꯍꯜ ꯆꯥꯎꯊꯣꯏꯗꯨ ꯄ꯭ꯔꯞ ꯆꯦꯟꯁꯤꯜꯂꯛꯏ ꯃꯇꯧꯗꯨꯗ ꯂꯩꯃꯍꯜ ꯉꯛꯅ ꯌꯦꯡꯉꯤ ꯍꯩꯁꯩ ꯀꯔꯤꯅꯣ ꯁꯤꯅ ꯂꯩꯈꯣꯝ ꯃꯔꯛ ꯑꯁꯤꯗ ꯀꯟꯅ ꯆꯦꯜꯂꯛꯂꯤꯕꯁꯤꯅ ꯍꯩ ꯅꯥꯟꯊꯨꯗꯅ ꯅꯈꯣꯡ ꯅꯈꯨꯠꯇꯨ ꯇꯦꯛꯄ ꯇꯥꯔꯦꯅꯦꯍꯦ ꯇꯞꯅ ꯆꯠꯄ ꯍꯩꯇ꯭ꯔꯣ ꯍꯩꯃꯩꯃ ꯅꯥꯟꯊꯨꯕ ꯇꯥꯔꯦꯅꯦꯍꯦ ꯆꯥꯎꯊꯣꯏꯗꯨ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯄ꯭ꯔꯞ ꯆꯦꯟꯁꯤꯜꯂꯛꯂꯒ ꯄꯥꯈꯠꯄꯣꯏ ꯀꯩꯑꯣꯏ ꯍꯥꯏ ꯃꯥ ꯃꯤ ꯂꯩꯊꯤꯔꯗꯤ ꯂꯩꯇꯦ ꯍꯥꯏꯌꯨꯀꯣ ꯑꯩ ꯂꯩꯇꯦ ꯍꯥꯏꯌꯨ ꯑꯩ ꯏꯃꯨꯡꯗ ꯂꯣꯠꯀꯦ ꯍꯥꯏ ꯀꯩꯗꯧꯔꯦ ꯀꯅꯥꯒ ꯑꯃꯨꯛ ꯀꯩꯗꯧꯅꯔꯨꯔꯒꯦ ꯀꯣꯟꯅ ꯍꯥꯏꯒꯦ ꯑꯩ ꯊꯤꯔꯗꯤ ꯂꯩꯇꯦꯗ ꯍꯥꯏ ꯍꯥꯏꯔꯝꯂꯒ ꯏꯃꯨꯡꯗ ꯊꯨꯅ ꯆꯪꯈ꯭ꯔꯦ ꯂꯩꯃꯍꯜꯅ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯕꯣ ꯋꯥꯈꯜꯒ ꯑꯃꯠꯇ ꯇꯥꯗꯦ ꯇꯧꯔꯤꯁꯦ ꯍꯥꯏ ꯅꯣꯏꯅꯦ ꯅꯣꯏ ꯍꯛꯃꯜꯂꯦꯀꯣ ꯈꯣꯡꯒꯨꯜ ꯇꯥꯕ ꯏꯆꯥ ꯑꯃꯠꯇ ꯍꯦꯛ ꯌꯥꯎꯗꯦꯗ ꯋꯥꯗꯧꯔꯤꯗ ꯌꯨꯝꯄꯥꯜ ꯐꯖꯩ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤꯍꯦ ꯁꯩꯇ ꯍꯥꯏꯅ ꯊꯣꯡꯒꯥꯜꯗ ꯅꯨꯄꯥ ꯑꯅꯤꯈꯛ ꯐꯤꯡꯅ ꯆꯪꯂꯛꯏ ꯅꯨꯄꯥ ꯑꯃꯗꯤ ꯃꯈꯨꯠꯇ ꯋꯥꯁꯥ ꯑꯃ ꯄꯥꯏ ꯆꯪꯁꯤꯜꯂꯛꯏ ꯍꯥꯏꯔꯒ ꯂꯩꯃꯍꯜꯗ ꯌꯦꯡꯗꯨꯅ ꯍꯥꯏ ꯅꯦ ꯅꯆꯥꯅꯨꯄꯥꯗꯤ ꯏꯕꯨꯡꯉꯣ ꯀꯔꯝꯕ ꯏꯆꯥꯅꯨꯄꯥꯅꯣ ꯅꯆꯥꯅꯨꯄꯥ ꯑꯍꯜ ꯀꯗꯥꯏꯗ ꯂꯩꯒꯦ ꯑꯃꯨꯛꯇ ꯀꯧꯊꯣꯛꯄꯤꯔꯣ ꯃꯥꯗꯤ ꯂꯩꯇꯦꯅꯦꯍꯦ ꯁꯣꯝꯗ ꯍꯧꯖꯤꯛꯇ ꯆꯦꯟꯁꯤꯟꯈꯤꯕꯅꯤꯅꯦ ꯋꯥ ꯂꯣꯠꯄꯤꯒꯅꯨ ꯅꯆꯥꯅꯨꯄꯥꯗꯣ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯕꯅ ꯀꯩꯁꯨ ꯀꯥꯟꯅꯔꯣꯏ ꯌꯥꯝ ꯊꯨꯅ ꯄꯨꯊꯣꯔꯛꯑꯣ ꯉꯁꯥꯏ ꯑꯌꯨꯛ ꯊꯣꯛꯈꯤꯕꯗꯒꯤ ꯃꯥꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯇ꯭ꯔꯤꯅꯦ ꯀꯗꯣꯝꯗꯅꯦꯕ ꯆꯦꯟꯈ꯭ꯔꯤꯕꯣ ꯏꯕꯨꯡꯉꯣꯅꯤ ꯅꯣꯏꯅꯒ ꯃꯥꯕꯨ ꯂꯝꯕꯤꯗ ꯊꯦꯡꯅꯔꯕꯗꯤ ꯏꯅꯦꯅ ꯀꯥꯍꯧꯏꯗꯅ ꯈꯔ ꯍꯦꯛ ꯍꯥꯏꯌꯨꯀꯣ ꯋꯥꯇꯥ ꯑꯁꯤꯗ ꯅꯨꯄꯥ ꯑꯃꯅ ꯁꯥꯎꯒꯠꯅ ꯏꯔꯩꯅꯦ ꯀꯔꯤ ꯋꯥꯇꯥꯅꯣꯗꯨꯕꯨ ꯑꯩꯈꯣꯏꯅ ꯊꯤꯔꯛꯏꯁꯦ ꯅꯆꯥꯅꯨꯄꯥꯗꯨꯅꯤ ꯁꯣꯝꯗ ꯍꯧꯖꯤꯛꯇ ꯆꯦꯟꯁꯤꯟꯈꯤꯕꯅꯤ ꯃꯥꯕꯨ ꯌꯥꯝ ꯊꯨꯅ ꯄꯨꯊꯣꯛꯄꯤꯔꯣ ꯃꯥꯕꯨ ꯍꯦꯛ ꯐꯪꯕꯒ ꯋꯥꯁꯥꯁꯤꯅ ꯍꯦꯛꯇ ꯀꯟꯊꯠꯂꯗꯧꯅꯤ ꯏꯕꯨꯡꯉꯣ ꯋꯥꯁꯥꯗꯨꯅ ꯀꯜꯂꯗꯤ ꯃꯤ ꯅꯥꯔꯣꯏꯗ꯭ꯔꯣ ꯅꯈꯣꯏꯗ ꯀꯜꯂꯛꯀꯦ ꯌꯦꯡꯒꯦꯔꯣ ꯃꯇꯥ ꯑꯃꯅꯤꯅꯦ ꯃꯁꯤꯗꯤ ꯏꯅꯦ ꯋꯥ ꯍꯥꯏꯒꯦ ꯅꯈꯣꯏ ꯅꯁꯥꯗ ꯃꯤꯅ ꯇꯧꯔꯛꯄ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯊꯕꯛꯇꯨꯗꯤꯅꯦ ꯅꯈꯣꯏꯅꯁꯨ ꯃꯤꯉꯣꯟꯗ ꯇꯧꯒꯦ ꯍꯥꯏꯅ ꯈꯜꯂꯨ ꯀꯔꯤ ꯀꯥꯟꯅꯗꯕꯗ ꯏꯕꯨꯡꯉꯣ ꯆꯠꯂꯣ ꯌꯥꯏ ꯅꯆꯥꯅꯨꯄꯥꯗꯣ ꯄꯨꯊꯣꯔꯛꯑꯣ ꯍꯥꯏꯕꯅꯤꯅꯦ ꯂꯩꯇꯦ ꯍꯥꯏ ꯋꯥꯅꯤ ꯀꯩꯗꯧꯒꯦ ꯅꯣꯏꯕꯨ ꯆꯀꯠ ꯌꯥꯝ ꯍꯪꯕ꯭ꯔꯥ ꯏꯕꯨꯀꯣ ꯅꯆꯥꯅꯨꯄꯥꯗꯨꯅ ꯃꯤꯒꯤ ꯌꯦꯡꯒꯣꯜꯗꯒꯤ ꯀꯦꯟ ꯍꯨꯔꯥꯟꯅ ꯆꯦꯟꯈ꯭ꯔꯤꯕꯅꯤ ꯃꯁꯤꯗ ꯂꯩꯃꯍꯜꯅ ꯁꯣꯏꯕꯗꯒꯤ ꯑꯁꯨꯝ ꯍꯦꯛ ꯍꯥꯏꯗꯣꯛꯈꯤ ꯀꯩꯅꯣꯗ ꯃꯥꯅ ꯍꯧꯖꯤꯛ ꯆꯦꯟꯁꯤꯜꯂꯛꯄꯗꯨꯗꯤ ꯃꯁꯥ ꯉꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯏ ꯀꯔꯤ ꯍꯥꯏꯕꯅꯣ ꯏꯕꯨꯡꯉꯣ ꯅꯅꯦꯁꯦ ꯀꯣꯛꯁꯤ ꯕꯦꯔꯥ ꯑꯃ ꯇꯧꯔꯕꯅꯤ ꯁꯨꯝ ꯀꯩꯅꯣꯝꯃ ꯅꯤꯡꯁꯤꯡꯂꯛꯄ ꯅꯆꯥꯅꯨꯄꯥꯗꯣ ꯆꯦꯟꯁꯤꯟꯈ꯭ꯔꯦ ꯍꯥꯏꯕ ꯑꯩꯈꯣꯏ ꯈꯪꯉꯤ ꯌꯥꯝ ꯊꯨꯅ ꯃꯥꯕꯨ ꯀꯧꯊꯣꯛꯄꯤꯔꯣ ꯆꯪꯂꯛꯇꯦ ꯍꯥꯏꯕꯅꯤ ꯆꯠꯂꯣ ꯊꯕꯛ ꯌꯥꯝꯕꯅꯦ ꯋꯥꯔꯦꯝ ꯊꯧꯔꯦꯝ ꯆꯠꯂꯣ ꯊꯕꯛ ꯏꯪꯈꯥꯡ ꯑꯝꯇ ꯂꯣꯏꯁꯤꯜꯍꯧꯒꯦ ꯑꯩ ꯈꯪꯅꯤꯡꯗꯅ ꯐꯩ ꯍꯥꯏꯁꯤ ꯃꯥꯕꯨ ꯍꯦꯛ ꯊꯦꯡꯅꯕ ꯃꯐꯝꯗ ꯐꯨꯕ ꯉꯝꯗ꯭ꯔꯕ ꯃꯨꯟꯅꯥꯜ ꯑꯩꯒꯤ ꯏꯃꯤꯡ ꯍꯧꯕꯤꯒꯦ ꯇꯧ ꯆꯠꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯁꯥꯎꯅ ꯆꯠꯈꯤ ꯂꯩꯃꯍꯜ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯗꯣꯛꯂꯒ ꯄꯣꯛꯄꯗꯒꯤ ꯁꯤꯡ ꯊꯤꯖꯔꯛꯇꯕ ꯑꯩꯁꯦ ꯃꯄꯥꯒꯤ ꯍꯥꯛꯇꯛꯇ ꯈꯔ ꯊꯤ ꯏꯆꯥꯁꯤꯡꯒꯤ ꯍꯥꯛꯇꯛꯇ ꯈꯔ ꯊꯤ ꯊꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯇꯧꯔꯤꯁꯦ ꯍꯣꯏꯗ ꯃꯁꯤ ꯀꯔꯤꯁꯨ ꯀꯥꯏꯕ ꯅꯠꯇꯦ ꯑꯩꯅ ꯉꯁꯤ ꯆꯤꯟ ꯊꯤꯕꯁꯤꯅ ꯏꯆꯥꯅꯨꯄꯥ ꯑꯍꯜ ꯑꯁꯤꯒꯤ ꯃꯊ꯭ꯋꯥꯏꯗꯤ ꯀꯜꯂꯤꯗꯅ ꯀꯗꯥꯏ ꯆꯠꯈ꯭ꯔꯦ ꯃꯗꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯩ ꯑꯣꯟꯁꯤꯟꯗꯨꯅ ꯃꯆꯥꯅꯨꯄꯥꯕꯨ ꯀꯧꯊꯣꯛꯏ ꯍꯩ ꯑꯆꯧꯕ ꯆꯥꯎꯊꯣꯏ ꯊꯣꯛꯂꯛꯎ ꯌꯥꯔꯦ ꯆꯥꯎꯊꯣꯏꯗꯣ ꯏꯃꯨꯡꯗꯒꯤ ꯃꯉꯛꯇꯣ ꯍꯥꯟꯅ ꯂꯩꯊꯣꯔꯛꯂꯒ ꯃꯄꯥꯜꯗ ꯌꯦꯡꯉꯤ ꯑꯗꯨꯒ ꯇꯞꯅ ꯍꯥꯏꯔꯛꯏ ꯃꯥ ꯀꯣꯏ ꯆꯠꯈ꯭ꯔꯕ꯭ꯔꯣ ꯍꯦ ꯊꯤꯕꯪꯕ ꯆꯠꯈ꯭ꯔꯦꯅꯦꯍꯦ ꯁꯤꯗ ꯂꯥꯎ ꯅꯃꯥ ꯋꯥ ꯍꯥꯏꯒꯦ ꯂꯥꯎ ꯑꯁꯦꯡꯕꯤ ꯆꯠꯈ꯭ꯔꯦꯀꯣ ꯏꯃꯥ ꯍꯥꯏꯗꯨꯅ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯤ ꯑꯗꯨꯒ ꯍꯥꯏ ꯃꯤꯍꯨꯜ ꯊꯜꯒ ꯁꯨꯗꯦꯕ ꯆꯤꯜꯂꯛꯄꯗ ꯁꯤꯅ ꯆꯩ ꯐꯥꯎꯗꯤ ꯆꯥꯍꯧꯗ꯭ꯔꯤ ꯌꯦꯟꯗꯤ ꯀꯗꯥꯏ ꯇꯥꯍꯧꯔꯤ ꯅꯥꯟꯊꯣꯛꯍꯧꯔꯤ ꯃꯆꯥꯅꯨꯄꯥꯒꯤ ꯋꯥꯍꯩꯁꯤꯗ ꯂꯩꯃꯍꯜꯅ ꯃꯆꯥꯅꯨꯄꯥꯒꯤ ꯃꯅꯪ ꯑꯗꯨꯗ ꯄꯥꯛ ꯊꯥꯔꯒ ꯆꯥꯕꯗꯤ ꯄꯨꯀꯝ ꯆꯥꯏ ꯑꯗꯨꯒ ꯑꯗꯨꯝ ꯄꯥꯡꯗꯕ ꯀꯩꯗꯧꯕꯒꯤ ꯅꯥꯊꯣꯛꯍꯜꯂꯤ ꯍꯨꯅꯤꯅ ꯍꯨꯔꯒ ꯀꯩꯗꯧꯕꯒꯤ ꯅꯥꯊꯣꯛꯍꯜꯂꯤꯅꯣ ꯍꯥꯏꯕꯅꯤ ꯃꯣꯏ ꯌꯦꯡꯒꯣꯜꯗꯨꯗꯒꯤ ꯍꯨꯗꯤ ꯍꯨꯔꯥꯜꯂꯛꯂꯕꯅꯤ ꯀꯗꯣꯝꯗꯩꯅꯣ ꯈꯪꯗꯦ ꯍꯦꯛꯇ ꯄꯠ ꯂꯥꯎꯔꯛꯏ ꯑꯗꯨꯗꯤ ꯄꯥꯈꯠꯄꯣꯏ ꯀꯩꯕꯣꯏ ꯌꯦꯟ ꯃꯈꯣꯡꯗ ꯄꯥꯏꯗꯨꯅ ꯆꯦꯜꯂꯛꯄꯅꯤ ꯈꯣꯡꯕꯥꯟꯗ ꯆꯣꯡꯕꯗ ꯑꯗꯨꯝ ꯅꯥꯟꯊꯣꯛꯍꯧꯔꯤ ꯍꯩ ꯍꯨꯔꯥꯟꯕꯗꯣ ꯍꯩꯇ꯭ꯔꯗꯤ ꯍꯨꯔꯥꯜꯂꯨꯅꯣ ꯆꯩ ꯆꯥꯔꯒ ꯇꯣꯛꯀꯅꯤ ꯈꯪꯉꯕ ꯀꯔꯤ ꯀꯥꯟꯅꯗꯕꯗ ꯅꯁꯛꯇꯣ ꯌꯦꯡꯅꯤꯡꯗ꯭ꯔꯦ ꯆꯪꯈ꯭ꯔꯣ ꯆꯠꯂꯣ ꯑꯗꯨꯕꯨ ꯑꯩꯅꯔꯣ ꯂꯥꯏꯕꯛꯅ ꯊꯤꯕꯩꯅꯤ ꯃꯊꯪꯗꯤ ꯈꯪꯅꯤ ꯃꯊꯪꯗ ꯀꯥꯏꯗꯤ ꯅꯃꯥ ꯑꯩꯉꯣꯟꯗ ꯀꯟꯕꯤꯌꯨ ꯀꯥꯏꯅ ꯍꯥꯏꯔꯛꯂꯅꯨꯀꯣ ꯌꯥꯔꯦ ꯆꯪꯈ꯭ꯔꯣ ꯉꯝꯅꯕ ꯍꯥꯏꯗꯨꯅꯤꯗ ꯍꯥꯏꯔꯒ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯑꯣꯏꯔꯤꯕ ꯇꯧꯔꯤꯕ ꯃꯑꯣꯡꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯁꯥꯅ ꯃꯁꯥ ꯋꯥꯈꯜ ꯇꯥꯖꯗꯦ ꯌꯨꯝꯕꯥꯜ ꯍꯥꯏꯕꯨ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯑꯃꯅ ꯉꯥꯡꯕ ꯋꯥ ꯑꯃꯅ ꯇꯥꯗ ꯄꯪꯂꯩ ꯃꯔꯩꯅꯔꯤꯕ ꯑꯁꯤꯅꯤ ꯉꯁꯥꯏ ꯑꯌꯨꯛꯇꯒꯤ ꯑꯣꯏꯔꯛꯂꯤ ꯃꯇꯧ ꯃꯌꯥꯝ ꯑꯁꯤꯗ ꯏꯃꯨꯡ ꯑꯁꯤꯒꯤ ꯐꯤꯕꯝ ꯍꯦꯟꯅ ꯂꯥꯛꯁꯤꯟꯕ ꯉꯝꯂꯕꯅꯤ ꯌꯥꯆꯪꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯍꯧꯗꯣꯡ ꯑꯅꯤ ꯆꯤꯛꯅꯕ ꯑꯃꯨꯛ ꯍꯧꯔꯛꯂꯤ ꯍꯧꯗꯣꯡ ꯑꯅꯤ ꯍꯥꯏꯔꯤꯕꯁꯤ ꯑꯇꯩ ꯀꯅꯥꯕꯨꯁꯨ ꯅꯠꯇꯦ ꯀꯨꯁꯨꯝꯒ ꯊꯕꯥꯒꯅꯤ ꯊꯕꯥꯅ ꯍꯥꯏ ꯏꯆꯦꯅꯦ ꯍꯥꯏꯗꯨꯅ ꯀꯤꯕꯤꯗꯧ ꯃꯥꯟꯕ꯭ꯔꯣ ꯌꯥꯝ ꯍꯧꯔꯛꯀꯅꯨ ꯑꯩꯉꯣꯟꯗ ꯉꯁꯤꯅꯦ ꯉꯝꯊꯣꯛꯅꯅꯤꯀꯣ
ꯀꯤꯖꯩꯀꯣ ꯌꯥꯝ ꯀꯤꯖꯩꯌꯦꯕ ꯑꯃꯨꯛ ꯁꯨꯊꯕꯗ ꯅꯀꯣꯛꯇꯣ ꯅꯕꯨꯛ ꯃꯅꯨꯡ ꯆꯪꯈꯤꯅꯤ ꯌꯥꯝꯅ ꯀꯟꯈꯤꯕꯩ ꯋꯥꯅꯤꯅꯦ ꯍꯣ ꯀꯜꯂꯤ ꯑꯩꯈꯣꯏꯗꯤ ꯀꯜꯂꯦ ꯍꯌꯦꯡ ꯇꯨꯡꯗ ꯑꯆꯧꯕ ꯂꯥꯟꯐꯝ ꯀꯌꯥ ꯑꯃ ꯃꯥꯌꯣꯛꯅꯔꯒꯁꯨ ꯀꯅꯥꯅ ꯈꯪꯕꯅꯣ ꯍꯥꯏꯗꯅ ꯏꯄꯥꯡꯒꯜ ꯑꯁꯦ ꯊꯥꯛꯂꯛꯂꯤꯕꯅꯤ ꯌꯦꯡꯅꯤꯡꯗꯦꯅꯦ ꯃꯤꯅ ꯇꯧꯕ ꯊꯕꯛꯇꯅ ꯃꯔꯣꯜ ꯑꯃ ꯃꯃꯤꯠ ꯑꯅꯤꯁꯦ ꯆꯞꯄꯨ ꯂꯥꯎꯊꯣꯛꯇꯨꯅ ꯌꯦꯡꯁꯤꯟꯗꯣꯏꯕ ꯀꯔꯤ ꯊꯣꯏꯅ ꯇꯧꯗ ꯁꯥꯏ ꯅꯠꯇꯦ ꯈꯟꯅꯕꯁꯤꯕꯨ ꯅꯪꯅ ꯍꯧꯕ꯭ꯔꯣ ꯑꯩꯅ ꯍꯧꯕ꯭ꯔꯣ ꯍꯣꯏ ꯏꯆꯦꯅ ꯍꯧꯕ ꯏꯆꯦꯅ ꯑꯁꯨꯛ ꯌꯥꯝꯅ ꯈꯟꯅꯕ ꯄꯥꯝꯂꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯍꯦꯡꯉꯥꯡ ꯅꯆꯤꯟ ꯌꯥꯝ ꯊꯤꯅꯨ ꯃꯤꯅ ꯇꯧꯕ ꯊꯕꯛꯇ ꯅꯪ ꯍꯩꯄꯥ ꯑꯃ ꯁꯥꯖꯤꯜꯂꯤ ꯅꯠꯇ꯭ꯔꯣ ꯅꯪꯅ 이몽 망고 와 있을 것이부 까이도게 시리버네 있어 뭐 어머니 하이드나 sak 파자비 나오이 비마 아이는 사이드 섹시 넌도이 그러면 팜시다 낭는 묵장 찔러가 하이빠 살아가 습비리바 아두다디 낭 따보니 까이노 까이노다 와 시리소 하이 이사이 살아가 라림리브시나 가만히 떠리바 호이디 무엇니 하이드나냐 식자바 마침 지가야 티를 이용해 이사이 사람니 까이나 낭니 남이 또 난 땅이나 미땅이세 ꯑꯩ ꯅꯠꯇꯦ 이세니 이세 야래 너희ꯒꯨꯝꯕ ꯒꯣꯟꯁꯤꯟꯅꯔꯒ ꯋꯥ ꯌꯥꯝ ꯉꯥꯡꯅꯅꯤꯡꯗꯦ ꯑꯩ 이스 ꯌꯥꯝꯅ ꯐꯖꯕꯅꯤꯅ ꯁꯛꯅꯗꯦ ꯍꯦꯃꯗꯨ ꯐꯠ ꯆꯪꯂꯛꯂꯒ ꯃꯇꯩꯃ ꯑꯅꯤꯒꯤ ꯑꯣꯏꯔꯝꯂꯤ ꯃꯇꯧ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯍꯥꯏ 이대마 ꯀꯅꯥꯅ ꯉꯝꯈ꯭ꯔꯒꯦ ꯉꯁꯤꯁꯤꯕꯣ ꯍꯦ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯗꯣ ꯀꯩꯁꯨ ꯅꯠꯇꯦꯗ ꯈꯔ ꯌꯥꯝꯅ ꯂꯥꯎꯅꯧ ꯍꯥꯏꯕꯅꯤꯗ ꯅꯨꯃꯤꯗꯥꯡꯒꯤ ꯏꯟꯁꯥꯡꯁꯨ ꯍꯥꯎꯗꯧꯔꯤ ꯍꯣꯔꯦꯟ ꯆꯥꯛ ꯈꯔ ꯌꯥꯝ ꯆꯪꯅꯕ ꯅꯪꯒꯤꯗꯣ ꯎꯁꯤꯠꯇꯕ ꯋꯥ ꯉꯥꯡꯉꯦ ꯁꯤꯗ ꯅꯪꯒꯤ ꯅꯊꯧ ꯀꯔꯤ ꯂꯩꯒꯦ 나공 빠루바이나 란도려니 때이머니 마싱앙시마스 깜 헨질락까더리다 하이자로 에이 그이슈 하이자로 학동 식나버도 마카무사 타너비오 하이람도나 토크리 구숭가 타바가 마밋 아니도 파이니 옌네 랑렌 마쿠타 사콩이 세갑두마 파이두나 쌍레이 아두가 하이레 이나마니기 마락다 까나노 사콩 짱두이세 인상수 하오니 이마나 ngaihori 짱바 야라니 마시다 구숭가 tabla 랑렌 이나마디냐 인상 아하우바 통무세 헥타 소이바 하이테바 아이나 통라가 소이라가 아하우바 인상도 망망더 서럽부디 이나마 통자로이 왕앙아 시데 타바나 따우라 하이라가다보니 까이노 하이리가 뽕락밤 이앱다 레이다보니 호이 코이데 하이세데 하이티바 하이테나 하이자우보니 호 하이 하이브수 강제예 하이테 하이브수 강제예 쌍상 통무 딴바기 하이신다우 미시암 레이 행 năng này tôi ngon thật à pan bro ai này sẽ isi ta pan bro pan ra bờ đi yam hậu dung đi hiện nặng nốt ninh bên này đi lôi ra si bu si ra đi chạm giật thiên này tụi lang liền cảm anh tôi bên này nam vậy cây nó lang liền anh ngon tôi sẽ lấy xin ạ yum si lấy đi mau si bu ai thành đó rồi ina mà vậy mà số hay thì hay ina mà số ngoài hay rồi cảm anh tôi tụi bên tụi à tôi bu anh ngon hàng gần rồi chả lúc nana mà hơn đã hay rồi asumna hairapodagi langlen manam mahagi manakta sali ayingbi phamungda hiptun leirambi langlen hai inam ha numidangi sakse inam mana khra thongbiru hey haksang amdadan hipli bengonda nang nai du kaino nami thu udro inam ha bu narabranya na bagini ni he hipli bese kaino ni he na ba kain hai basi su kudak tek ta na boire khangje tawrisi yumni kain tawrisi leiningje mathongra da khangje ꯍꯣ ꯂꯩꯅꯤꯡꯗ꯭ꯔꯒꯅꯦ ꯅꯌꯨꯝ ꯀꯣꯛ ꯄꯥꯟꯊꯣꯛꯈ꯭ꯔꯣ ꯁꯤꯗ ꯀꯩꯗꯧꯔꯤꯒꯦ ꯅꯪ ꯅꯁꯨꯡ ꯅꯃꯥꯟꯅꯕꯤꯁꯤꯡꯗꯤ ꯃꯆꯥ ꯃꯁꯨ ꯂꯣꯏ ꯌꯥꯎꯅꯈ꯭ꯔꯦ ꯍꯣ ꯄꯥꯅꯤꯡꯉ ꯄꯥꯅꯤꯡꯗ ꯇꯣꯛꯀꯅꯤ ꯃꯁꯤ ꯈꯪꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯝꯗꯨꯅ ꯁꯥꯎꯅ ꯊꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯆꯥꯛꯈꯨꯝꯗ ꯆꯪꯉꯤ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯐꯝꯊꯔꯒ ꯑꯣꯏꯔꯣꯏ ꯏꯃꯥ ꯂꯩꯔꯤꯃꯧꯁꯤꯡꯁꯦ ꯑꯃꯠꯇ ꯑꯣꯏꯔꯣꯏ ꯃꯃꯤꯠꯁꯤꯡꯁꯤꯗ ꯎ ꯃꯣꯔꯣꯛ ꯅꯝꯕ ꯑꯗꯨꯒ ꯐꯒꯗꯧꯅꯤ ꯍꯣꯏ ꯁꯤ ꯌꯥꯏ ꯃꯈꯣꯏꯅ ꯉꯝꯂꯣꯏ ꯍꯥꯏꯔꯕꯅꯤꯅ ꯏꯃꯥꯅ ꯍꯦꯛ ꯊꯣꯡꯂꯒꯦ ꯏꯃꯥꯕꯨ ꯍꯛꯆꯥꯡ ꯋꯥꯏ ꯄꯣꯊꯥꯅꯤ ꯍꯥꯏꯕꯗꯥꯏꯅꯦ ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡꯗꯅ ꯑꯩꯕꯨ ꯄꯣꯊꯥꯔꯒ ꯂꯩꯒꯗ꯭ꯔꯣ ꯉꯥꯏꯍꯥꯛ ꯂꯩꯔꯕꯗꯤ ꯅꯄꯥꯕꯨꯡꯁꯨ ꯆꯥꯛ ꯂꯥꯝꯃꯦ ꯍꯥꯏꯔꯛꯂꯅꯤ ꯑꯃꯨꯛꯇ ꯊꯣꯡꯕ ꯍꯧꯒꯠꯇ꯭ꯔꯕꯗꯤ ꯌꯥꯔꯦ ꯁꯤꯃ ꯑꯩ ꯑꯗꯨꯝ ꯊꯣꯡꯂꯒꯦ ꯍꯦꯝꯕꯅ ꯑꯕꯦꯝ ꯇꯥꯇꯣꯟ ꯊꯣꯡꯒꯤꯁꯦ ꯀꯌꯥꯝ ꯍꯥꯎꯒꯦ ꯑꯗꯨ ꯉꯁꯥꯏꯅ ꯍꯥꯏꯕ ꯌꯥꯗ꯭ꯔꯣ ꯆꯥꯛꯇꯤ ꯈꯪꯗꯦꯀꯣ ꯏꯟꯁꯥꯡꯒꯤ ꯋꯥꯅꯤ ꯍꯣꯏꯁꯦ ꯆꯥꯛꯇꯨꯅ ꯑꯩ ꯊꯣꯡꯉꯒꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯅ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯏꯟꯁꯥꯡꯗꯨ ꯊꯣꯡꯅꯕ ꯍꯣꯠꯅꯩ ꯃꯝꯁꯤꯟꯈ꯭ꯔꯦ ꯇꯣꯟꯖꯥꯎꯗꯨ ꯍꯨꯔꯥꯟꯕ ꯃꯤꯁꯛ ꯑꯃꯒꯤ ꯃꯑꯣꯡꯗ ꯃꯃꯥꯏ ꯃꯃꯤꯠ ꯑꯗꯨꯅ ꯑꯃꯨꯕ ꯐꯤ ꯑꯃꯅ ꯈꯨꯝꯂꯒ ꯃꯅꯤꯡ ꯑꯗꯣꯝꯅ ꯆꯪꯂꯛꯏ ꯂꯥꯡꯂꯦꯟꯅ ꯈꯨꯖꯥꯝ ꯍꯩꯗꯣꯛꯄ ꯃꯅꯤꯡ ꯑꯗꯣꯝꯅ ꯊꯣꯛꯏ ꯃꯨꯁꯨꯛ ꯃꯨꯅ ꯃꯅꯤꯡ ꯑꯗꯨ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯨꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯂꯥꯎꯏ ꯏꯃꯨꯡꯗꯒꯤ ꯍꯦꯝꯕꯅ ꯕꯦꯝ ꯀꯩꯗꯧꯔꯒꯦ ꯃꯥꯁꯨ ꯃꯅꯤꯡꯗ ꯊꯣꯛꯏ ꯇꯣꯟꯖꯥꯎꯅ ꯃꯀꯣꯛꯇꯒꯤ ꯐꯤꯗꯨ ꯂꯧꯊꯣꯔꯛꯂꯒ ꯑꯩꯅꯤ ꯀꯩ ꯇꯌꯥꯏ ꯅꯪꯕꯨ ꯉꯥꯎ ꯀꯩꯅꯣ ꯅꯌꯨꯝꯁꯤꯗ ꯍꯨꯔꯥꯟꯒꯦ ꯍꯥꯏꯔꯣ ꯊꯕꯛ ꯑꯃ ꯆꯠꯂꯨꯕꯅꯤ ꯍꯨꯔꯥꯟꯕ ꯊꯕꯛ ꯑꯣꯏꯔꯅꯤ ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯈꯣꯏꯅꯤ ꯃꯥꯏꯅꯤ ꯍꯥꯏꯗꯅ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ ꯍꯥꯏꯕ ꯑꯩꯈꯣꯏ ꯆꯥꯛ ꯂꯣꯏꯈ꯭ꯔꯕꯣ ꯀꯔꯥꯏꯗꯩꯅꯣꯗ ꯂꯣꯏꯗ꯭ꯔꯤ ꯂꯩꯃꯍꯜ ꯄꯨꯝꯅꯃꯛ ꯑꯗꯨ ꯇꯥꯔ ꯃꯇꯨꯡꯗ ꯃꯆꯤꯟꯗꯨꯅ ꯉꯥꯡꯗꯨꯅ ꯊꯣꯛꯂꯛꯏ ꯅꯌꯥꯕ ꯐꯪꯂꯦ ꯍꯨꯔꯥꯟꯕ ꯅꯪ ꯐꯪꯂꯦ ꯍꯨꯔꯥꯟꯕ
ꯃꯁꯤ ꯃꯅꯥ ꯅꯨꯄꯤ ꯑꯉꯥꯡꯗ ꯁꯣꯛꯄ ꯈꯪꯗ꯭ꯔꯦ ꯇꯧꯗꯣꯏꯁꯦ ꯅꯃꯥꯏꯁꯦ ꯅꯈꯣꯏ ꯃꯌꯥꯝꯒꯤ ꯂꯩꯃꯟꯗꯅꯦ ꯃꯇꯥꯡ ꯃꯇꯝ ꯆꯥꯅ ꯁꯤꯗꯧꯔꯤꯕꯅꯤ ꯍꯤꯔꯩꯃ ꯍꯌꯦꯡꯗꯤ ꯋꯥꯌꯣꯡ ꯆꯥꯕ ꯃꯆꯥ ꯑꯝꯇ ꯌꯥꯎꯗꯅ ꯑꯗꯨꯁꯨ ꯅꯠꯇꯦ ꯃꯄꯥ ꯂꯣꯏꯅ ꯂꯧꯏ ꯏꯍꯦ ꯅꯄꯥꯗꯤ ꯅꯄꯥ ꯎꯔꯛꯇ꯭ꯔꯣ ꯎꯔꯛꯇꯦꯗ ꯉꯁꯥꯏꯗꯒꯤ ꯌꯨꯝꯗꯁꯨ ꯂꯩꯇꯦ ꯀꯗꯥꯏꯗ ꯑꯃꯨꯛ ꯍꯥꯏꯈ꯭ꯔꯕꯅꯣ ꯃꯗꯨꯅ ꯄꯥꯕꯨꯡꯅ ꯆꯠꯄꯕꯨ ꯀꯗꯥꯏ ꯑꯣꯏꯔꯝꯒꯅꯤꯒꯦ ꯑꯋꯥꯡ ꯈꯨꯟꯗꯣꯟꯒꯤ ꯏꯅꯦ ꯇꯣꯝꯕꯤꯔꯩꯒꯤ ꯁꯪꯒꯗ ꯑꯣꯏꯔꯝꯒꯅꯤ ꯃꯥꯒꯤ ꯍꯤꯗꯥꯛ ꯑꯗꯨꯗ ꯊꯛꯄꯤꯔꯅꯨ ꯍꯥꯏꯕꯁꯦ ꯁꯨꯛꯌꯥ ꯍꯦꯛ ꯌꯥꯗꯦ ꯁꯨꯛꯏꯟ ꯍꯦꯛ ꯏꯟꯗꯕ ꯀꯔꯝꯕ ꯃꯄꯥꯅꯣ ꯈꯪꯗ꯭ꯔꯦ ꯏꯃꯥꯒ ꯄꯥꯕꯨꯡꯒ ꯆꯞ ꯍꯦꯛ ꯃꯥꯟꯅꯩ ꯏꯃꯥꯒ ꯄꯥꯕꯨꯡꯒꯅ ꯄꯣꯛꯄ ꯃꯆꯥꯅꯤ ꯍꯥꯏꯕꯗ ꯀꯌꯥꯝ ꯐꯗꯣꯏꯅꯣ ꯍꯥꯏ ꯇꯥꯅꯤꯡꯗꯦ ꯇꯥꯅꯤꯡꯉꯦ ꯍꯥꯏꯅ ꯉꯥꯡꯂꯤꯕ꯭ꯔꯥ ꯅꯪꯒꯤꯗꯣ ꯅꯅꯥꯎ ꯅꯨꯄꯥ ꯈꯣꯏꯃꯨꯗꯨꯁꯨ ꯉꯔꯥꯡꯗꯒꯤꯅꯤ ꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯇ꯭ꯔꯤꯕꯁꯦ ꯑꯗꯨꯅ ꯃꯔꯣꯜ ꯑꯃ ꯅꯨꯄꯤ ꯃꯌꯨꯝꯗꯨꯗ ꯃꯔꯥꯏ ꯂꯩꯖꯔꯝꯁꯅꯤ ꯍꯦꯝꯕꯅ ꯍꯥꯏꯒꯨꯝꯂꯗꯅ ꯇꯥꯆꯧꯒ ꯇꯌꯥꯏꯒ ꯑꯅꯤꯒꯤ ꯃꯔꯛꯇ ꯑꯃꯗꯤ ꯅꯨꯄꯤ ꯃꯄꯥꯝꯅ ꯌꯥꯎꯉꯤꯜꯂꯒ ꯑꯗꯨꯝ ꯂꯩꯔꯝꯕ ꯌꯥꯏ ꯍꯥꯏꯗꯤ ꯁꯤꯗ ꯂꯝꯒ ꯄꯤꯛꯂꯦ ꯒ꯭ꯔꯦꯛ ꯒ꯭ꯔꯦꯛ ꯏꯅ ꯀꯩ ꯂꯩꯔꯤꯁꯦ ꯆꯤꯜꯂꯒ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯣ ꯅꯪ ꯍꯦꯛ ꯂꯩꯔꯁꯨ ꯌꯥꯔꯦ ꯑꯗꯨꯅ ꯐꯔꯅꯤ ꯑꯩ ꯍꯥꯏꯕ ꯅꯠꯇꯦꯗ ꯂꯪꯂꯦꯅ ꯇꯥꯇꯣꯟ ꯏꯟꯁꯥꯡ ꯂꯣꯏ ꯀꯥꯔꯝꯂꯅꯤ ꯍꯥ ꯍꯣꯏꯅꯦ ꯑꯩꯁꯦ ꯏꯟꯁꯥꯡ ꯊꯣꯡꯂꯤꯕꯅꯤꯀꯣ ꯂꯩꯃꯍꯜꯅ ꯍꯩ ꯀꯥ ꯂꯥꯛꯀꯅꯤ ꯍꯣꯔꯦꯟ ꯑꯃꯨꯛ ꯄꯥꯕꯨꯡꯅ ꯋꯥ ꯊꯣꯛꯀꯅꯤꯀꯣ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯑꯃꯨꯛ ꯂꯩꯅꯈ꯭ꯔꯦ ꯊꯣꯡꯒꯥꯜꯗ ꯍꯤꯗꯥꯛ ꯉꯥꯎꯔꯕ ꯆꯥꯎꯇꯣꯟꯗꯨ ꯋꯥꯈꯜꯗ ꯇꯔꯪ ꯑꯣꯏꯅ ꯀꯅꯥꯒꯨꯝꯕꯤ ꯑꯃ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯂꯦꯞꯇꯨꯅ ꯁꯥꯟꯅꯔꯤ ꯃꯅꯥꯛꯇ ꯃꯥꯒꯤ ꯋꯥꯈꯜꯗ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕ ꯅꯨꯄꯤꯗꯨ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ ꯁꯤꯈ꯭ꯔꯕꯤ ꯏꯅꯦ ꯑꯃꯨꯇꯣꯝꯕꯤꯅꯤ ꯆꯥꯎꯇꯣꯟꯅ ꯍꯥꯏ ꯈꯪꯗ꯭ꯔꯤꯅꯦ ꯇꯧꯗꯣꯏꯁꯦ ꯍꯤꯗꯥꯛ ꯈꯔ ꯊꯛꯂꯒ ꯍꯦꯛ ꯄꯣꯊꯥꯔꯦ ꯅꯠꯇ꯭ꯔꯗꯤ ꯌꯨꯝꯒꯤ ꯈꯟꯕꯗ ꯃꯤꯠꯁꯦ ꯀꯛꯂꯥꯞꯇ ꯏꯁꯤꯟꯕ ꯌꯥꯕ ꯅꯠꯇꯦ ꯑꯗꯣ ꯀꯔꯤ ꯍꯥꯏꯕ ꯑꯩꯕꯨ ꯀꯞꯄꯔꯣ ꯍꯥꯏꯔꯤꯔꯣ ꯀꯞꯇꯦꯗ ꯀꯔꯤ ꯇꯧꯕꯩ ꯀꯞꯆꯔꯨꯅꯦꯒꯦ ꯑꯗꯨꯕꯨꯅꯦ ꯅꯈꯣꯏ ꯏꯃꯨꯡꯁꯦ ꯐꯤꯕꯝ ꯑꯃꯗꯤ ꯇꯥꯗ꯭ꯔꯦꯀꯣ ꯀꯥꯡꯈꯣꯡ ꯆꯥꯏꯕ ꯍꯥꯏꯕꯗꯣ ꯃꯗꯨꯃꯗꯤ ꯑꯣꯏꯔꯕꯅꯤ ꯈꯔ ꯆꯦꯛꯁꯤꯜꯂꯨꯍꯦ ꯆꯥꯏꯕꯩꯕꯨ ꯄꯨꯡꯆꯥꯏꯒꯤ ꯆꯥꯏ ꯐꯤꯕꯝꯁꯤꯅꯤ ꯀꯔꯝ ꯇꯧꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯄꯪꯆꯥ ꯆꯥꯔꯒ ꯂꯩꯕ ꯌꯥꯔꯣꯏꯅꯦꯍꯦ ꯈꯔꯁꯨ ꯋꯥꯈꯜ ꯈꯟꯕ ꯇꯝꯃꯨꯅꯦꯍꯦ ꯌꯨꯝꯕꯥ ꯅꯨꯡꯉꯥꯏꯍꯜꯂꯨ ꯏꯅꯦꯅꯦ ꯂꯩꯔꯩꯄꯥꯛꯇꯒꯤ ꯌꯦꯡꯕꯗ ꯅꯣꯏ ꯏꯃꯨꯡꯁꯦ ꯃꯤꯠ ꯌꯥꯝ ꯅꯥꯏ ꯀꯩꯅꯣ ꯍꯥꯏꯁꯤꯕꯨ ꯏꯅꯦ ꯂꯩꯔꯩꯄꯥꯛꯇꯒꯤꯒ ꯑꯃꯨꯛ ꯌꯦꯡꯊꯔꯛꯏꯔ ꯍꯥꯏꯁꯦ ꯌꯦꯡꯊꯔꯛꯏꯅꯦ ꯌꯦꯡꯕ ꯉꯝꯂꯛꯇ꯭ꯔꯕꯗꯨꯗ ꯂꯩꯔꯩꯄꯥꯛꯇꯒꯤ ꯑꯃꯨꯛ ꯀꯨꯝꯊꯔꯛꯂꯦꯔꯒꯅꯦ ꯊꯣꯡꯒꯥꯜꯁꯤ ꯂꯦꯞꯂꯒ ꯅꯪꯉꯣꯟꯗ ꯋꯥ ꯍꯥꯏꯔꯤꯕꯁꯤꯅꯤ ꯏꯅꯦꯁꯤꯗꯤ ꯃꯑꯣꯡ ꯑꯃꯅꯤꯅ ꯀꯥꯟꯅꯔꯣꯏ ꯑꯗꯣ ꯂꯩꯔꯤꯕ ꯅꯆꯥ ꯅꯃꯧꯁꯤꯡꯁꯦ ꯋꯥꯔꯛꯄ ꯑꯃ ꯃꯊꯧ ꯇꯥꯏ ꯅꯪꯅꯗꯤ ꯅꯃꯧ ꯅꯨꯄꯤꯗ ꯋꯥꯔꯛꯎꯅꯨ ꯅꯪꯅ ꯃꯀꯨꯅꯦ ꯃꯧꯁꯤꯡ ꯑꯗꯨꯅꯅꯦ ꯈꯨꯗꯣꯡꯆꯥꯕ ꯂꯧꯈꯤꯅꯤ ꯅꯨꯄꯤ ꯍꯥꯏꯕꯁꯦ ꯈꯔꯁꯨ ꯀꯤꯌꯨ ꯅꯪꯒꯤ ꯅꯨꯄꯤ ꯑꯣꯏꯅ ꯋꯥꯔꯛꯍꯜꯂꯣ ꯈꯪꯂꯕ꯭ꯔꯥ ꯍꯣꯏꯅꯦ ꯏꯅꯦꯅꯦ ꯁ꯭ꯋꯥꯏꯗ ꯀꯨꯏꯅ ꯂꯩꯕ ꯌꯥꯗ꯭ꯔꯦ ꯏꯟꯁꯥꯡ ꯃꯅꯝ ꯅꯨꯡꯁꯤꯕ ꯑꯃꯁꯨ ꯅꯈꯣꯏꯒꯤ ꯆꯥꯛꯈꯨꯝ ꯑꯄꯥꯏꯕꯁꯤꯗꯒꯤ ꯄꯥꯏꯊꯣꯔꯛꯑꯦ ꯏꯟꯁꯥꯡ ꯑꯍꯥꯎꯕ ꯊꯣꯡꯕ ꯃꯥꯜꯂꯤ ꯃꯗꯨ ꯆꯥꯔꯦ ꯍꯥꯏꯔꯒꯅꯦ ꯐꯃꯨꯡꯗ ꯂꯣꯡ ꯍꯤꯞꯄꯨ ꯑꯗꯨꯒ ꯌꯨꯝꯕꯥꯂꯣꯟꯒꯤ ꯃꯇꯥꯡꯗ ꯃꯨꯟꯅ ꯋꯥꯈꯜ ꯇꯧ ꯈꯔ ꯁꯦꯝꯗꯣꯛꯅꯕ ꯍꯣꯠꯅꯧꯀꯣ ꯍꯣꯏ ꯐꯔꯦ ꯐꯔꯦ ꯆꯪꯖꯈ꯭ꯔꯣ ꯏꯅꯦ ꯑꯃꯨꯛ ꯆꯠꯂꯒꯦꯀꯣ ꯍꯥꯏꯔꯝꯂꯒ ꯁ꯭ꯋꯥꯏ ꯍꯦꯛ ꯃꯥꯡꯈ꯭ꯔꯦ ꯁ꯭ꯋꯥꯏ ꯍꯦꯛ ꯃꯥꯡꯈꯤꯕꯗꯨꯗ ꯆꯥꯎꯇꯣꯟ ꯍꯥꯏꯐꯦꯠꯇꯤ ꯉꯛꯏ ꯀꯗꯣꯝ ꯆꯠꯈ꯭ꯔꯦ ꯑꯗꯨꯝ ꯊꯨꯅ ꯃꯥꯡꯈ꯭ꯔꯦꯗ ꯃꯁꯤ ꯍꯅꯨꯕꯤꯁꯤ ꯀꯩꯅꯣꯝꯅꯤꯅꯦ ꯁꯤꯈ꯭ꯔꯦ ꯀꯥꯏꯅ ꯇꯧꯅꯕꯗꯥꯏ ꯑꯃꯨꯛ ꯍꯤꯡꯂꯒ ꯂꯩꯔꯦ ꯈꯪꯗ꯭ꯔꯦ ꯎꯔꯨ ꯈꯨꯗꯤꯡ ꯂꯣꯏꯅ ꯉꯥꯎꯔꯦ ꯍꯥꯏꯗꯨꯅ ꯃꯁꯥꯗꯣ ꯍꯥꯏꯔꯪ ꯇꯨꯔꯪ ꯌꯨꯝ ꯇꯝꯅ ꯆꯪꯏ ꯃꯄꯥ ꯆꯥꯅ ꯊꯣꯛꯂꯛꯂꯤꯕ ꯂꯩꯃꯍꯜꯅ ꯃꯄꯨꯔꯣꯏꯕꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯍꯥꯏ ꯏꯁ ꯍꯧꯖꯤꯛꯇꯗ ꯍꯟꯖꯤꯜꯂꯛꯏꯅꯤꯅꯦ ꯍꯣ ꯃꯈꯣꯏ ꯄꯥꯕꯨꯡ ꯂꯩꯔꯤꯕ ꯅꯆꯥ ꯅꯃꯧꯁꯤꯡ ꯑꯁꯤ ꯐꯥꯎꯕ ꯉꯥꯡꯅꯕ ꯉꯝꯗ꯭ꯔꯤ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤ ꯍꯤꯗꯥꯛ ꯑꯗꯨꯗ ꯈꯤꯠ ꯊꯛꯄꯤꯔꯅꯨ ꯍꯥꯏꯗꯨꯅ ꯐꯅ ꯀꯟꯅ ꯍꯥꯏꯖꯕꯅꯤ ꯌꯥꯗꯦꯅꯦꯀꯣ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯊꯛꯅꯤꯡꯂꯨꯔꯒꯦ ꯍꯥꯏꯕ ꯍꯤꯗꯥꯛꯇꯣ ꯑꯩꯅꯗꯤ ꯁꯣꯝꯗ ꯃꯈꯣꯏ ꯄꯥꯕꯨꯡꯅ ꯆꯥꯅꯤꯡꯉꯦ ꯍꯥꯏꯕ ꯏꯟꯁꯥꯡꯗꯣ ꯍꯥꯎꯅ ꯊꯨꯝꯅ ꯊꯣꯡꯅꯩ ꯆꯥꯛ ꯍꯥꯏꯕ ꯑꯩ ꯆꯥꯛ ꯆꯥꯒꯦ ꯏꯔꯦꯟꯖꯅ ꯆꯥꯕ ꯌꯥꯏ ꯍꯥꯏꯕꯅꯤꯗ ꯍꯦꯟꯃꯜꯂꯦꯀꯣ ꯁꯤꯕꯨ ꯇꯧꯍꯩꯔꯤꯕ꯭ꯔꯥ ꯍꯥꯏꯕ ꯆꯥꯎꯇꯣꯟꯗꯨ ꯗꯥꯔꯩꯗ ꯑꯃꯨꯛ ꯐꯝꯊꯩ ꯃꯗꯨꯗ ꯂꯩꯃꯍꯜꯅ ꯑꯃꯨꯛ ꯐꯝꯊꯕꯤꯔꯅꯣ ꯆꯥꯛꯁꯤ ꯑꯃꯨꯛꯇ ꯍꯥꯟꯅ ꯆꯥꯊꯣꯛꯁꯤ ꯂꯥꯛꯑꯣ ꯅꯆꯥ ꯅꯃꯧꯈꯣꯏꯗꯤ ꯆꯥꯕ ꯍꯧꯔꯕꯅꯤ ꯀꯥꯟꯅꯔꯣꯏ ꯂꯥꯛꯑꯣꯁꯤ ꯍꯥꯏꯗꯨꯅ ꯃꯄꯨꯔꯣꯏꯕꯒꯤ ꯃꯈꯨꯗꯥꯡꯗ ꯄꯥꯏꯗꯨꯅ ꯆꯤꯡꯈꯠꯂꯤ ꯑꯗꯨꯒ ꯏꯃꯨꯡꯗ ꯄꯨꯁꯤꯟꯈ꯭ꯔꯦ ꯆꯥꯛꯈꯨꯝꯗꯨꯗ ꯃꯈꯣꯏ ꯄꯨꯟꯅ ꯆꯥꯛ ꯆꯥꯔꯤ ꯊꯕꯥꯟ ꯍꯥꯏꯔꯛꯏ ꯑꯅꯥꯕ ꯃꯤꯗꯤ ꯆꯥꯛ ꯌꯥꯝꯅ ꯆꯥꯅꯗꯕꯅꯤꯀோ ꯃꯁꯤꯗ ꯑꯌꯦꯡꯕꯤꯅ ꯑꯅꯥꯕꯁꯤ ꯊꯨꯅ ꯐꯅꯅꯕ ꯍꯣꯏꯗꯤ ꯆꯥꯛ ꯌꯥꯝ ꯆꯥꯗꯧꯔꯤ ꯑꯅꯥꯕꯅ ꯆꯥꯛ ꯌꯥꯝ ꯆꯥꯔꯛꯑꯕ ꯃꯗꯨ ꯅꯥꯕ ꯅꯠꯇꯦ ꯅꯥꯁꯤꯟꯅꯔꯤꯅꯤ ꯅꯪ ꯂꯣꯏ ꯈꯪꯉꯣꯅꯦ ꯅꯪ ꯂꯣꯏ ꯈꯪꯉꯣꯕ ꯆꯨꯝꯕꯨ ꯆꯨꯝꯗ꯭ꯔꯅꯦ ꯆꯥꯛꯁꯦ ꯐꯖꯅ ꯆꯥꯅꯁꯤ ꯇꯨꯃꯤꯟ ꯂꯩꯅꯁꯤꯀꯣ ꯆꯥꯎꯇꯣꯟꯒ ꯂꯩꯃꯍꯜꯒ ꯆꯪꯂꯛꯏ ꯂꯩꯃꯍꯜꯅ ꯑꯆꯧꯕ ꯈꯔ ꯆꯪꯁꯤꯜꯂꯨ ꯅꯄꯥ ꯐꯝꯍꯟꯒꯦ ꯑꯩꯈꯣꯏ ꯆꯥꯛꯈꯨꯝ ꯁꯛꯇꯥ ꯑꯁꯤꯗ ꯆꯥꯔꯤꯉꯩ ꯈꯨꯌꯥꯝꯁꯤꯒ ꯀꯩꯗ ꯆꯥꯅꯔꯤꯒꯦ ꯍꯦ ꯇꯨꯃꯤꯟꯅ ꯄꯪꯆꯥ ꯃꯆꯥ ꯇꯣꯟꯖꯥꯎꯅ ꯑꯩꯗꯤ ꯉꯁꯥꯏꯅꯁꯨ ꯍꯥꯏꯈ꯭ꯔꯕꯗꯨꯅꯤ ꯑꯩꯈꯣꯏꯒꯤ ꯁꯔꯨꯛ ꯏꯪꯈꯣꯜ ꯇꯣꯡꯒꯥꯟꯅ ꯄꯤꯔꯣ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯕ ꯑꯩꯈꯣꯏ ꯉꯝꯂꯣꯏ ꯍꯥꯏꯗꯅ
ꯑꯃꯨꯛ ꯍꯧꯔꯛꯂꯕ꯭ꯔꯥ ꯅꯈꯣꯏ ꯇꯨꯃꯤꯟ ꯂꯩꯖꯧꯀꯣ ꯇꯨꯃꯤꯟ ꯂꯩꯕꯅꯤ ꯌꯥꯗꯣꯔꯤꯕꯣ ꯏꯃꯥ ꯑꯍꯜ ꯑꯣꯏꯔꯒ ꯇꯨꯝ ꯃꯈꯜ ꯇꯥꯗ꯭ꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯍꯩ ꯃꯇꯥꯡ ꯃꯇꯝ ꯂꯩ ꯃꯇꯥꯡ ꯃꯇꯝ ꯆꯥꯔꯕ ꯀꯥꯟꯗ ꯅꯈꯣꯏꯒꯤ ꯁꯔꯨꯛꯇꯣ ꯏꯃꯥꯅ ꯁꯣꯏꯗꯅ ꯄꯤꯒꯅꯤ ꯃꯗꯨ ꯌꯧꯗ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯅꯣꯏꯅꯦ ꯇꯨꯃꯤꯟꯅ ꯂꯩꯌꯨ ꯍꯥꯏꯗꯨꯅ ꯃꯄꯨꯔꯣꯏꯕꯗ ꯌꯦꯡꯂꯒ ꯍꯤꯗꯥꯛꯇꯣ ꯊꯛꯆꯤꯜꯂꯨꯔꯕꯅꯤꯅ ꯆꯥꯛꯁꯨ ꯅꯈꯨꯠꯇꯨꯅ ꯐꯖꯅ ꯆꯥꯕ ꯉꯝꯂꯝꯂꯔꯣꯏꯅꯦ ꯑꯩꯈꯣꯏ ꯄꯥꯕꯨꯡ ꯁꯦ ꯑꯩ ꯆꯥꯛ ꯏꯜꯂꯛꯀꯦ ꯑꯩꯈꯣꯏ ꯄꯥꯕꯨꯡꯅ ꯌꯥꯝꯅ ꯄꯥꯝꯖꯕ ꯁꯣꯏꯖꯤꯟꯒ ꯉꯥꯀ꯭ꯔꯥꯒ ꯊꯣꯡꯕꯗꯨꯅꯤ ꯁꯦ ꯏꯌꯥ ꯀꯥꯊꯣꯛꯑꯁꯤ ꯆꯥꯎꯇꯣꯟꯁꯨ ꯃꯌꯥ ꯂꯥꯎꯅ ꯀꯥꯊꯣꯛꯏ ꯂꯩꯃꯍꯜꯅ ꯆꯥꯛꯈꯨꯝ ꯑꯆꯧꯕ ꯑꯃ ꯏꯜꯂꯤ ꯆꯥꯎꯇꯣꯟꯗꯨ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ ꯂꯩꯃꯍꯜꯅ ꯇꯞꯅ ꯑꯩꯈꯣꯏ ꯄꯥꯕꯨꯡ ꯍꯥꯎꯕ꯭ꯔꯥ ꯍꯥꯎꯇ꯭ꯔꯗꯤꯀꯣ ꯁꯤ ꯑꯃꯨꯛꯀ ꯏꯜꯂꯛꯀꯦ ꯍꯥꯏꯗꯨꯅ ꯏꯜꯂꯤ ꯑꯗꯨꯒ ꯅꯣꯛꯃꯤꯟꯅꯩ ꯋꯥꯔꯕ ꯃꯈꯣꯏ ꯑꯅꯤꯒꯤ ꯄꯨꯟꯁꯤꯗꯨ ꯃꯆꯥ ꯃꯃꯧꯁꯤꯡ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯕꯒ ꯊꯥꯗꯣꯛꯇꯨꯅ ꯄꯦꯟ ꯍꯦꯛ ꯅꯣꯛꯆꯩ ꯀꯥꯡꯈꯣꯡ ꯆꯥꯔꯕ ꯌꯨꯝꯕꯥꯜ ꯃꯔꯛ ꯑꯗꯨꯗ ꯑꯁꯤꯒꯨꯝ ꯃꯤꯅꯣꯛ ꯑꯃꯁꯨ ꯂꯩꯔꯝꯃꯤ